ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯤꯅꯥꯛꯁꯤ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯕꯦꯍꯥꯏ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯂꯝꯌꯥꯟꯕꯗ ꯇꯥꯟꯅꯗꯅ ꯂꯨꯍꯣꯡꯅꯕ ꯋꯥꯔꯤ ꯍꯥꯏꯔꯤ꯫ ꯍꯩ ꯈꯨꯝꯃꯨꯊꯣꯛ ꯆꯠꯈꯤꯅꯨ ꯂꯥꯛꯈꯣ ꯋꯥ ꯆꯞ ꯆꯥꯕꯤ ꯉꯥꯡꯅꯁꯤ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ꯫ ꯂꯝꯌꯥꯟꯕ ꯆꯠꯂꯝꯕ ꯆꯞ ꯂꯦꯞꯇꯨꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯀꯔꯤꯅꯣ ꯏꯃꯥ ꯉꯁꯥꯏꯗꯤ ꯁꯨꯝ ꯇꯥꯟꯅ ꯉꯥꯡꯗꯨ ꯇꯧꯔ ꯂꯩ꯫ ꯅꯠꯇꯦ ꯑꯩꯕꯨ ꯂꯩꯐꯝ ꯆꯥꯐꯝꯒ ꯈꯪꯗ꯭ꯔꯦ ꯋꯥ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯕ ꯌꯨꯝꯁꯤꯗ꯫ ꯂꯩꯐꯝ ꯈꯪꯗꯕ ꯅꯠꯇꯦ ꯅꯪ ꯅꯨꯄꯤꯁꯤ ꯁꯨꯛꯊꯤꯃꯛ ꯊꯤꯔꯔꯣꯏ ꯍꯥꯏꯔꯤꯕ꯭ꯔꯥ? ꯁꯦꯡꯅ ꯈꯨꯝꯃꯨ꯫ ꯆꯍꯤꯗꯨꯅ ꯑꯅꯤ ꯊꯤꯕꯤꯗ 10 ꯍꯦꯜꯂꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯅꯤ ꯈꯪꯗ꯭ꯔꯤꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ? ꯑꯣ ꯊꯤꯅꯤꯡꯗꯕꯩ ꯊꯤꯗ꯭ꯔꯤꯕ ꯑꯄꯥꯝꯕ ꯅꯨꯄꯤ ꯑꯝꯇ ꯉꯁꯤꯐꯥꯎ ꯅꯆꯥꯒꯤ ꯃꯤꯠꯁꯤꯗ ꯎꯔꯛꯇ꯭ꯔꯤ ꯑꯗꯨꯒꯤ ꯊꯤꯔꯣꯏ ꯍꯥꯏꯅ ꯊꯤꯗ꯭ꯔꯤꯕ? ꯅꯨꯄꯤꯕꯨ ꯀꯩ ꯊꯤꯅꯤꯡꯉꯦ ꯍꯥꯏꯗꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯊꯤꯕ ꯌꯥꯕ? ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯦꯛꯇ ꯊꯤ ꯌꯥꯕ꯭ꯔꯕ? ꯊꯤꯅꯤꯅ ꯊꯤꯔꯗꯤ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯑꯃ ꯈꯜꯂꯒ ꯂꯧꯗꯧ꯫ ꯏꯃꯥꯅ ꯅꯃꯧ ꯌꯥꯝ ꯄꯥꯝꯂꯒꯅ ꯑꯩꯈꯣই ꯏꯅꯥꯎꯕꯁꯦ ꯍꯦꯛ ꯂꯨꯍꯣꯡꯕꯤꯔꯣ꯫ ꯑꯩꯗꯤ ꯑꯩꯅ ꯄꯥꯝꯕ ꯅꯨꯄꯤ ꯊꯤꯈꯤꯅꯤ ꯐꯪꯗ꯭ꯔꯦꯗꯅ ꯅꯨꯄꯤ ꯊꯤꯔꯣ꯫ ꯏꯅꯥꯎꯕ ꯄꯨꯁꯤꯜꯂꯛꯀꯅꯨ ꯏꯅꯥꯎꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ꯫ ꯅꯪ ꯑꯃ ꯂꯩꯅ ꯑꯍꯜ ꯑꯣꯏꯔꯤꯕ ꯅꯪ ꯀꯥꯜꯂꯒ ꯅꯅꯥꯎ ꯅꯨꯄꯥ ꯍꯥꯟꯅ ꯍꯦꯛꯇ ꯂꯨꯍꯣꯡꯕ ꯌꯥꯕ꯭ꯔꯥ? ꯑꯁ ꯏꯃꯥ ꯌꯥꯝ ꯉꯥꯡꯉꯦ ꯑꯩ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏ꯫ ꯅꯨꯄꯤꯗꯣ ꯑꯩꯁꯨ ꯊꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯀꯩꯅꯣ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯋꯥꯅꯤ ꯌꯥꯝ ꯉꯥꯡꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ ꯄꯉꯥꯡꯗ ꯉꯥꯡꯉꯤ꯫ ꯉꯥꯡꯗ꯭ꯔꯕꯗꯤ ꯅꯪꯅ ꯅꯨꯄꯤ ꯍꯦꯛ ꯊꯤꯗ꯭ꯔꯤꯕ ꯃꯈꯩ ꯑꯩꯗꯤ ꯉꯥꯡꯈꯤꯗꯧꯔꯤ ꯍꯣꯏꯗꯤ ꯉꯥꯡꯈꯤꯗꯧꯔꯤꯑꯕ꯫ ꯉꯥꯡꯍꯧꯔꯣ ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯒꯦ꯫ 이마냐 그야도 꼭 까보면 까져보 ngangau 빈대 ngangau lamyan prap prap thongalom da sin chat chat tuna thoki ibe hai lep tuna saurapna lawi sahi na ne na sa pakhang lai sabi pha biara matam asida is apa ba pi thi khini phangdrabadi ni pi thiroi kai nami to kothok laga ne khon da hapag sugai ni khangdri hauganu hai ni basin masak thi gira phajagera nupi ma thiraga aina tha sigi manungda ne nangbudi aina nampu da soida luhongbira daw na sana yadabaga yaroi nangak samduda ne thang thamaga kundo parengdo nupi du pugan dawrim he ibi ha yangonda bu marai maraga to basai inaubana ma lupa hum tabi ibi hai khanglaw law khale hai salo hai lupa hum kaina khoidau sauning lingai sida ne lupa hum kaina inauba khangpre khangi mami tarau yenglaga kainoi ma खंबदा नतन मपान पुथोक्सिंग गितो कोइनो पति am kan de law reido law jabadi asuk I kari ngai sida lupa hom ni radi law bada nate khudum sin ne sudat pa phau ya ni hoise ima su ima gi I gazab ai su siel ni pham thok pani ba ima su ina ni ri ba siel to pi pham thok pi biru ai su sat pham thok ba sat khri ima na ba sawai myam to ai lak wa da ngai do le rabni hai inau ba nang asi nang nya namito da puloi se pi paring uning trabadi ai gunda pet pa yam na nganglakan ko ai sia na ya manu pi thiu ya da ba iroi sanjau do law na bagi sor saning samang samna driban ai gunda wa yam na nganglakan ising ka ba handri bani ko ai sia ising ka ba handri bani imana ising ka baga ai na siel ni baga kari mari le na ga pi pham to pulu ba hum do pi ji da gi ko long thok laga piro ai so adu puraga dum tumina sakki sida wa yam na ngangnabugi pathau ga shuta di kai masi wa yam na ngangning ba phare da sel hai badai leiram ai sel lok thok luki leiramo ba e kai nei ma sel di mung de gi lok thok tung na kai no yena kharum na sakri du inau ba wa ngang dana mama gi matung da tanabani ibi hai santhi sai sa na ba thamba santhi khra makhutuna tap ekta pai ki madu ubada inau ba tung khagan handuna chen bau ibi hai masu santhi duna masanupa atung batamna khangnang hekta langi tanza sa ta ba hai gatra laibak thi ba hai doira langlak ni ba santhi edu inau bada de hek pandra duna chumna maning sangi hai duna hobe imung dagi thokjarak ba mani gi mamai duda dup laun hek pan ki inau ba chelam ba lep tung han duna yenglak pani mamit mana sangtok laga hai imai phajadre sidi ibi hai lat tawna moi mapa ai soi hi bane mani
ꯃꯈꯨꯠꯇꯨꯅ ꯃꯃꯥꯏꯗ ꯄꯛꯂꯤꯕꯁꯤꯡ ꯑꯗꯨ ꯐꯠ ꯐꯠ ꯀꯟꯊꯣꯛꯂꯒ ꯁꯥꯎꯅ ꯊꯣꯔꯥꯕꯤ ꯃꯆꯥꯁꯤꯡꯁꯤ ꯂꯩꯔꯝꯃꯣ ꯅꯣꯏꯗ ꯍꯥꯠꯂꯒꯦ ꯈꯣꯡ ꯍꯥꯞꯅꯤꯡꯉꯀꯥꯟꯁꯤꯗ ꯂꯩꯔꯝꯃꯣꯕ ꯑꯩ ꯌꯥꯎꯗꯦ ꯑꯩ ꯆꯠꯂꯦ ꯑꯩ ꯌꯥꯎꯗꯦꯀꯣ ꯌꯥꯎꯗꯦ ꯑꯩꯁꯤꯅꯤ ꯑꯩꯁꯨꯅꯦ ꯌꯥꯎꯗꯦ ꯈꯪꯗꯦꯕ ꯑꯩ ꯈꯪꯗꯦ ꯈꯪꯗꯦ ꯃꯅꯤ ꯃꯈꯣꯡꯗ ꯇꯣꯡꯕ ꯐꯤꯅꯥꯠꯇꯨ ꯁꯠꯂꯒ ꯈꯪꯉꯝꯃꯣꯏ ꯃꯍꯥ ꯄꯥꯄꯤ ꯅꯣꯏꯗ ꯁꯤꯔꯣꯏ ꯐꯤꯅꯥꯠ ꯑꯗꯨꯅ ꯍꯦꯛꯇ ꯊꯣꯝꯃꯤ ꯏꯕꯦꯍꯥꯏ ꯐꯅꯦꯛ ꯊꯥꯡꯒꯠ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯃꯅꯤꯁꯨ ꯇꯥꯔꯝꯕ ꯆꯩ ꯃꯄꯥꯏꯗꯨꯅ ꯇꯥꯟꯅꯔꯛꯏ ꯏꯅꯥꯎꯕ ꯇꯨꯡ ꯍꯟꯗꯅ ꯆꯦꯟꯅ ꯑꯣꯏꯃ ꯅꯛꯁꯤꯜꯂꯦ ꯏꯃꯥ ꯆꯦꯜꯂꯨ ꯅꯪꯒꯤ ꯅꯨꯄꯥ ꯁꯟꯖꯥꯎ ꯃꯥꯟꯕꯁꯦ ꯃꯃꯥꯏ ꯃꯃꯤꯠ ꯁꯥꯊꯤ ꯀꯣꯏꯒꯩ ꯁꯨꯝ ꯇꯥꯟꯅꯔꯛꯏ ꯅꯛꯁꯤꯜꯂꯦ ꯐꯪꯗꯧꯔꯦ ꯏꯃꯥ ꯆꯦꯜꯂꯣꯕ ꯐꯪꯗꯧꯔꯦꯕ ꯐꯪꯗꯧꯔꯦꯕ ꯏꯃꯥꯏ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯂꯥꯝꯃꯛꯑꯦꯅꯦ ꯁꯝ ꯂꯥꯝꯃꯛꯑꯦ ꯆꯩꯁꯤꯅ ꯑꯃꯨꯛ ꯑꯩꯅ ꯈꯔ ꯀꯟꯅ ꯆꯦꯜꯍꯧꯔꯒꯦ ꯆꯦꯟꯈꯤꯅꯨ ꯅꯄꯥ ꯊꯥꯡꯗꯕꯅꯤ ꯆꯦꯟꯈꯤꯅꯨ ꯉꯥꯏꯈꯣ ꯅꯈꯣꯡ ꯅꯈꯨꯠꯇꯨ ꯄꯨꯜꯂꯒ ꯄꯨꯈ꯭ꯔꯤ ꯊꯥꯗꯒꯦ ꯆꯦꯟꯈꯤꯅꯨ ꯍꯥꯏꯕꯅꯤ ꯁꯣꯝꯗꯅ ꯊꯝꯕꯥꯜ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯁꯒꯥꯏ ꯃꯊꯛꯇ ꯊꯝꯂꯤꯕ ꯉꯥꯔꯨꯕꯥꯛ ꯑꯗꯨꯗꯒꯤ ꯉꯥ ꯂꯧꯊꯣꯛꯇꯨꯅ ꯇꯨꯃꯤꯟ ꯆꯥꯛꯈꯨꯝꯒꯤ ꯃꯆꯤ ꯑꯃꯗ ꯆꯪꯗꯨꯅ ꯆꯥꯔꯤ ꯍꯥꯎꯏ ꯆꯥꯛ ꯂꯥꯝꯃꯀꯥꯟꯗ ꯉꯥꯔꯨꯕꯥꯛꯇꯒꯤ ꯉꯥ ꯂꯧꯊꯣꯛꯂꯒ ꯆꯥꯕꯒꯤ ꯈꯨꯍꯥꯎꯁꯤꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯍꯟꯒꯦ ꯍꯥꯏꯔꯗꯤ ꯃꯩꯗ ꯀꯕꯛ ꯌꯥꯏꯔꯒ ꯆꯥꯔꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯥꯎꯗꯧꯅꯤ ꯑꯩꯕꯨ ꯃꯩꯗ ꯌꯥꯏꯈꯤꯁꯤꯔꯅꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯔꯝꯒꯅꯤ ꯉꯥ ꯂꯧꯕ ꯃꯅꯝ ꯇꯥꯔꯗꯤ ꯑꯩꯅ ꯉꯥ ꯍꯨꯔꯥꯜꯂ ꯆꯥꯔꯤꯁꯦ ꯁꯣꯏ ꯈꯪꯈ꯭ꯔꯅꯤ ꯂꯧꯔꯔꯣꯏꯒꯦꯗ ꯑꯗꯨꯝ ꯆꯥꯔꯒꯦ ꯍꯥꯏꯕꯤ ꯇꯣꯟꯅ ꯍꯩꯁ ꯀꯅꯥꯅꯣ ꯀꯣꯠ ꯃꯔꯨꯝꯁꯤꯗ ꯃꯨꯔꯨꯝ ꯁꯣꯟ ꯅꯣꯛꯂꯤꯕꯁꯦ ꯅꯨꯡꯊꯤꯜꯁꯤꯗ ꯅꯠꯇꯦ ꯍꯨꯔꯥꯟꯕꯒ ꯆꯪꯂꯖꯥꯠꯂꯣ ꯈꯪꯒꯅꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯝꯂꯒꯅ ꯃꯌꯥꯡ ꯂꯦꯟꯗꯨꯗ ꯃꯅꯤꯡ ꯊꯣꯡ ꯉꯥꯛꯂꯤꯕ ꯊꯣꯡꯉꯥꯡꯆꯩꯁꯤꯅ ꯍꯦꯛꯇ ꯁꯥꯟꯊꯒꯦ ꯍꯥꯏꯕꯤꯇꯣꯟ ꯊꯣꯡꯉꯥꯡꯆꯩꯗꯨꯕꯨ ꯄꯥꯏꯔꯦ ꯍꯥꯏꯔꯒ ꯇꯞꯂꯤ ꯀꯣꯠ ꯂꯩꯔꯤꯕ ꯀꯥꯆꯤꯟ ꯑꯗꯣꯝꯗ ꯆꯪꯁꯤꯜꯂꯛꯏ ꯎꯔꯦ ꯀꯥꯆꯤꯜ ꯈ꯭ꯋꯥꯏ ꯏꯊꯪ ꯊꯪꯕꯗ ꯃꯤ ꯑꯃ ꯇꯥꯁꯤꯟꯗꯨꯅ ꯐꯝꯂꯒ ꯃꯨꯔꯨꯝ ꯁꯣꯟ ꯅꯣꯛꯂꯤꯕꯗꯣ ꯍꯥꯏꯕꯤꯇꯣꯟ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯩ ꯑꯗꯨꯅ ꯃꯤꯗꯨꯒꯤ ꯌꯥꯡꯂꯦꯟ ꯑꯗꯨꯗ ꯍꯦꯛꯇ ꯀꯟꯊꯔꯛꯏ ꯈꯪꯕ꯭ꯔꯥ ꯍꯨꯔꯥꯟꯕ ꯅꯪ ꯁꯤꯔꯣ ꯊꯝꯕꯥꯜ ꯆꯥꯔꯝꯕ ꯉꯥ ꯈꯪꯂꯪ ꯂꯪꯊꯣꯛ ꯌꯥꯡꯂꯦꯟ ꯇꯤꯡꯊꯣꯛꯇꯨꯅ ꯂꯥꯎꯏ ꯍꯣꯏ ꯃꯥ ꯁꯤꯔꯦ ꯑꯩ ꯁꯤꯔꯦ ꯁꯣꯔ ꯊꯤꯡꯉꯦ ꯉꯥ ꯄꯟꯈ꯭ꯔꯦ ꯑꯩ ꯁꯤꯔꯦ ꯍꯥꯏꯕꯤꯇꯣꯟ ꯃꯆꯥ ꯑꯣꯏꯔꯝꯕꯗꯨ ꯏꯉꯛ ꯉꯛꯅ ꯅꯪ ꯑꯣꯏꯔꯦ ꯊꯝꯕꯥꯜ ꯇꯧꯅ ꯏꯃꯥ ꯑꯩ ꯁꯣꯔ ꯊꯤꯡꯉꯦ ꯑꯝꯇ ꯅꯥꯡꯒꯟꯁꯤꯗ ꯑꯝꯇ ꯐꯨꯔꯛꯑꯣ ꯍꯥꯏꯕꯤꯇꯣꯟ ꯆꯪꯁꯤꯟꯗꯨꯅ ꯃꯁꯥꯒꯤ ꯅꯥꯡꯒꯟꯗꯨꯗ ꯄꯣꯞ ꯊꯥꯕꯤꯔꯛꯏ ꯅꯠꯇꯦ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯀꯥꯆꯤꯟꯁꯤꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤꯁꯤꯕꯣ ꯑꯩꯗꯤ ꯍꯨꯔꯥꯟꯕꯅꯦꯅ ꯊꯣꯡꯉꯥꯡꯆꯩꯁꯤꯅ ꯍꯦꯛꯇ ꯁꯥꯟꯊꯕꯅꯤ ꯑꯗꯨꯒꯗꯤ ꯑꯩꯒꯤ ꯏꯆꯥ ꯁꯤꯔꯨꯝ ꯅꯥꯔꯨꯝ ꯇꯧꯕꯤ ꯍꯧꯗꯣꯡ ꯃꯥꯟꯕꯤ ꯅꯪ ꯑꯣꯏꯔꯝꯃꯦꯗꯅ ꯐꯔꯕꯣ ꯈꯔ ꯐꯔꯦ ꯅꯠꯇꯦ ꯀꯥꯆꯤꯟꯁꯤꯗ ꯐꯝꯂꯒ ꯀꯩꯗꯧꯔꯤꯅꯣ ꯏꯝꯅꯤ ꯀꯥꯆꯤꯟ ꯂꯩꯃꯨꯅꯒ ꯆꯦꯜꯂꯝꯃꯗꯤ ꯅꯪ ꯀꯔꯝꯍꯥꯏꯅ ꯇꯧꯅꯤ ꯀꯩꯁꯨ ꯇꯧꯗꯦ ꯁꯨꯝ ꯐꯝꯂꯝꯕꯅꯤ ꯍꯥꯏꯕꯤꯇꯣꯟ ꯉꯥ ꯃꯆꯦꯠ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯁꯥꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯉꯥꯁꯤ ꯍꯨꯔꯥꯜꯂꯒ ꯆꯥꯒꯅꯨ ꯁꯤ ꯅꯪ ꯌꯥꯔꯔꯣꯏ ꯊꯝꯕꯥꯜ ꯏꯉꯛ ꯉꯛꯄ ꯁꯥꯗꯨꯅ ꯀꯩꯕ ꯀꯅꯥꯏ ꯉꯥ ꯀꯅꯥ ꯍꯨꯔꯥꯜꯂꯤꯕ ꯆꯤꯟꯍꯩꯕꯤ ꯍꯨꯔꯥꯟꯕ ꯐꯥꯔꯕꯁꯤꯗꯕꯨ ꯃꯆꯤꯟ ꯑꯁꯤ ꯁꯨꯝ ꯊꯤꯅꯦ ꯁꯤꯗ ꯇꯥꯔꯤꯕ ꯉꯥ ꯑꯁꯤ ꯅꯪꯅ ꯍꯨꯔꯥꯜꯂꯒ ꯆꯥꯔꯝꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯨꯔꯥꯟꯕꯤ ꯃꯥꯟꯈꯩ ꯀꯥꯆꯤꯟ ꯑꯁꯤꯗ ꯐꯝꯂꯒ ꯂꯩꯔꯝꯃꯤꯁꯦ ꯊꯝꯕꯥꯜ ꯅꯣꯛꯁꯤꯟꯅꯗꯨꯅ ꯌꯥꯝ ꯅꯠꯇꯦ ꯑꯃꯈꯛ ꯆꯥꯕꯅꯤ ꯀꯩꯁꯨ ꯌꯥꯝꯗꯦꯕ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯉꯥꯔꯨꯕꯥꯛꯇꯒꯤ ꯉꯥ ꯍꯨꯔꯥꯜꯂꯒ ꯆꯥꯕꯁꯤꯕꯨ ꯅꯠꯇꯦ ꯁꯤꯕꯨ ꯃꯤꯅ ꯇꯥꯔꯒ ꯅꯪ ꯁꯤꯕꯨ ꯀꯔꯤꯅꯦꯅ ꯍꯥꯏꯅꯈꯤꯗꯧꯔꯤꯅꯣ ꯃꯤ ꯆꯥꯛ ꯂꯥꯝꯕꯒꯤ ꯆꯥꯔꯤꯅꯤ ꯉꯥ ꯆꯥꯕꯕꯨ ꯏꯃꯥ ꯀꯅꯥꯅ ꯀꯩ ꯍꯥꯏꯅꯗꯣꯏꯅꯣ ꯇꯥꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯍꯧꯗꯣꯡ ꯆꯥꯔ ꯂꯩꯗꯧ ꯁꯔꯨꯛ ꯅꯥꯄꯤ ꯅꯔꯣꯜ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯗꯣ ꯑꯝꯇ ꯁꯨꯗꯣꯛꯎ ꯂꯥꯎ ꯉꯝꯃꯔꯣꯏ ꯃꯤ ꯑꯩ ꯏꯔꯣꯏꯕ ꯆꯠꯇꯣꯏꯅꯦ ꯇꯣꯝꯕꯤ ꯍꯣꯏ ꯑꯩ ꯉꯥꯏꯔꯝꯕꯅꯤ ꯏꯔꯣꯏꯕ ꯆꯠꯅꯕ ꯍꯥꯏꯕꯤꯇꯣꯟ ꯃꯆꯥꯒꯤ ꯃꯀꯣꯛꯇ ꯀꯛꯁꯤ ꯀꯛꯍꯠꯂꯒ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯅꯪꯅ ꯍꯧꯖꯤꯛꯄꯨ ꯏꯔꯣꯏꯕ ꯆꯠꯄ ꯃꯇꯝꯂꯣ ꯆꯠꯄ ꯌꯥꯔꯣꯏ ꯐꯤ ꯑꯁꯤ ꯄ꯭ꯔꯞ ꯁꯨꯔꯨꯁꯣ ꯅꯥꯄꯤ ꯅꯔꯣꯜꯗꯣ ꯁꯨꯃꯟꯗꯗꯅ ꯂꯦꯡꯊꯩꯅꯕꯗ ꯅꯝꯊꯤꯔꯦꯅꯦ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯃꯅꯝ ꯆꯦꯟꯗ꯭ꯔꯦ ꯍꯅꯨꯕꯤ ꯍꯟꯖꯪꯕꯤ ꯃꯅꯝ ꯅꯝꯂꯦ ꯀꯨꯔꯨ ꯀꯥꯕꯤꯗꯣ ꯍꯦꯛ ꯇꯧꯔꯛꯀꯦ ꯂꯩꯁꯥꯕꯤ ꯑꯩꯅ ꯀꯩꯅꯣꯝ ꯇꯧꯔꯝꯗꯥꯏꯗꯗꯤ ꯂꯩꯁꯥꯕꯤ ꯐꯥꯔꯦꯗꯅꯤ ꯑꯗꯨꯒ ꯅꯨꯄꯥ ꯀꯣꯏꯔꯝꯗꯥꯏ ꯅꯨꯄꯥ ꯀꯣꯏꯔꯒꯦꯅ ꯍꯥꯏꯔꯀꯥꯟꯗꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯗꯅꯤ ꯅꯠꯇꯦ ꯏꯃꯥ ꯑꯩꯁꯤꯕꯨ ꯑꯉꯥꯡꯂꯣ ꯅꯠꯇ꯭ꯔꯒ ꯑꯍꯜꯂꯣ ꯑꯝꯇ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩ ꯀꯣꯛꯀꯁꯤ ꯆꯥꯛꯂꯛꯇꯧꯔꯦꯕ ꯑꯩꯁꯤ ꯂꯩꯁꯥꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯂꯕ ꯍꯥꯏꯔꯛꯑꯣ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯍꯧꯖꯤꯛ ꯃꯆꯥꯅꯨꯄꯤꯒꯤ ꯆꯍꯤ ꯐꯥꯎ ꯈꯪꯗꯦ ꯀꯔꯝꯕ ꯃꯃꯥꯅꯣ ꯍꯟꯗꯛ 22 ꯁꯨꯔꯤ ꯑꯗꯨꯗꯤ ꯅꯪꯁꯦ ꯃꯔꯛ ꯁꯥꯔꯛ ꯌꯥꯔꯦ ꯆꯠꯂꯨ ꯐꯤ ꯁꯨꯔꯨ ꯀꯩꯅꯣ ꯃꯔꯛ ꯁꯥꯔꯛꯅꯤꯕꯣ ꯃꯔꯛ ꯁꯥꯔꯒꯗꯤꯅꯦ ꯂꯩꯁꯥꯕꯤꯁꯨ ꯐꯥꯗ꯭ꯔꯤ ꯑꯉꯥꯡꯁꯨ ꯅꯠꯇ꯭ꯔꯦ ꯍꯥꯏꯕ
ꯉꯝꯃꯔꯣꯏ ꯆꯣ ꯃꯤꯗꯤ ꯏꯁꯥꯕꯤ ꯐꯥꯔꯕꯅꯤ ꯃꯤ ꯑꯋꯥꯡꯒꯤ ꯊꯣꯏꯅꯨ ꯍꯣꯏꯗꯤ ꯃꯌꯨꯝꯒ ꯄꯥꯜꯂꯒ ꯃꯆꯥ ꯌꯥꯎꯈ꯭ꯔꯕꯅꯤ ꯅꯍꯥꯟꯗꯁꯨ ꯃꯄꯥꯝꯗ ꯂꯥꯛꯏꯅꯦꯅ ꯃꯆꯥ ꯃꯀꯣꯛ ꯄꯥꯠꯄ ꯑꯃ ꯁꯦꯒ꯭ꯔꯥꯛꯇ ꯆꯠꯄꯒ ꯄꯝꯃꯒ ꯂꯥꯛꯏ ꯑꯩꯒ ꯊꯦꯡꯅꯩ ꯑꯩꯁꯨ ꯃꯥꯅ ꯃꯆꯥꯒ ꯄꯝꯕ ꯂꯥꯛꯄꯗꯨꯗ ꯑꯩꯁꯨꯅꯦ 이자가이도 밤닝의 보내 쌀라하이 햇비탕 짜보나비 이루 바우루 닝나비 낭네 이스 나사 밤닝의 가이 나미안 빠닝브로 하 누홍 톡비우로 나파다 하이라게 아야 야이마 아이드냐 누파도 그라 ahal 오이밤도 오이나 타자비우고 ahalda leibase yam luna tobi hai chakasi sukto thongande hai aina chak thongba talisiga hayeng mawoiraga nupa mayumda chak thongba talleba aduna idi ai buluna tobi gadaba ahal nupa oina pame ba ko ima aigi di ahal oina piu ko nupa do noina piroi hairaga na ai isa noina thizage masi yam henjilak tori kadai chakre hauski thongak sei do handakti yang len daga kanloi ikai khangjiba na mai si do oina kangi ꯍꯦꯛ ꯇꯧꯔ ꯐꯨꯗꯣꯏꯒ ꯆꯩꯗꯣꯏꯒ ꯐꯨꯔꯣ ꯆꯠꯂꯦ ꯏꯔꯣꯏꯕ ꯊꯝꯕꯥꯜ ꯐꯦꯠ ꯐꯦꯠ ꯇꯧꯗꯨꯅ ꯆꯠꯈꯤ ꯍꯥꯏꯕꯤꯇꯣꯟ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯍꯩ ꯅꯝꯊꯤꯕꯤ ꯕꯤꯔꯤ ꯃꯅꯝ ꯅꯝꯕꯤ ꯏꯔꯣꯏ ꯊꯔꯣꯕꯤ ꯃꯥꯟꯈꯩ ꯇꯨꯔꯦꯜꯗꯨꯗ ꯏꯔꯣꯏꯔꯒꯅꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯊꯤꯔꯤꯕ ꯅꯁꯛꯇꯣ ꯌꯨꯛꯃꯨ ꯃꯥꯜꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯆꯠꯈꯤꯅꯨ ꯂꯥꯛꯈꯣ ꯍꯩꯃ ꯇꯥꯁꯤꯅꯗꯤ ꯁꯨꯝ ꯆꯠꯈꯤꯒꯦ ꯅꯪꯅꯦ ꯅꯪ ꯍꯥꯏꯕ ꯉꯥꯡꯕ ꯌꯥꯝ ꯏꯟꯗꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯃꯈꯥ ꯊꯪꯕꯒꯤ ꯑꯃꯨꯖꯥꯎ ꯑꯉꯥꯎꯕꯁꯤꯗ ꯑꯣꯏꯅ ꯊꯣꯛ ꯊꯥꯖꯈꯤꯁꯅꯤꯍꯦ ꯅꯪ ꯍꯧꯒꯅꯨ ꯅꯣꯡꯃ ꯁꯨꯏꯕꯤ ꯍꯥꯏ ꯃꯁꯥꯒꯤ ꯋꯥ ꯇꯥꯗ ꯑꯄꯥꯝ ꯄꯥꯝꯗ ꯍꯪꯗ ꯃꯧ ꯍꯥꯏꯕꯅꯤ ꯍꯥꯏꯗꯨꯅ ꯃꯣꯏꯒ ꯌꯨꯝꯊꯪꯅꯔꯤꯕ ꯀꯨꯟꯗꯣꯅ ꯁꯤꯜꯂꯛꯄꯤ ꯅꯨꯄꯤ ꯑꯃꯒꯤ ꯌꯨꯝꯗ ꯀꯨꯟꯗꯣꯒ ꯂꯣꯏꯅꯅ ꯃꯧ ꯍꯥꯏꯕ ꯂꯥꯛꯂꯝꯃꯤ ꯏꯕꯦꯍꯥꯏ ꯉꯁꯤꯗꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯣꯃꯣꯟꯇ ꯅꯣꯛꯇꯅ ꯂꯩꯈ꯭ꯔꯦ ꯀꯨꯟꯗꯣ ꯏꯕꯦꯍꯥꯏꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯇꯞꯅ ꯍꯥꯏ ꯏꯁꯤꯌꯥ ꯈꯔ ꯅꯣꯛꯂꯕꯗꯤ ꯌꯥꯔꯦ ꯀ꯭ꯋꯥ ꯆꯥꯕꯒꯤ ꯅꯌꯥ ꯑꯁꯨꯕꯗꯣ ꯑꯗꯨꯝ ꯀꯥꯊꯣꯛꯂꯒ ꯅꯣꯛꯂꯒ ꯂꯩꯔꯅꯨ ꯅꯌꯥ ꯑꯆꯧꯕꯗꯨ ꯎꯕꯗ ꯃꯧ ꯑꯣꯏꯗꯣꯏꯗꯣ ꯀꯤꯗꯅ ꯌꯥꯔꯛꯇꯕ꯭ꯔꯥ ꯈꯪꯗꯦ ꯑꯝꯇ ꯈꯨꯝꯖꯤꯜꯂꯨꯁꯦ ꯅꯌꯥꯗꯣ ꯏꯍꯦ ꯑꯗꯨꯝꯕ ꯑꯃ ꯂꯩꯕꯣꯏꯔꯦ ꯍꯣꯏ 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 ꯑꯩ ꯈꯨꯝꯖꯤꯜꯂꯒꯦ ꯀꯨꯟꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯏꯅꯝꯃ ꯑꯩꯈꯣꯏ ꯅꯨꯡꯁꯤꯊꯣꯏꯗꯨꯕꯨ ꯕꯤꯅꯥ ꯅꯣꯛꯂꯗꯨꯅ ꯊꯣꯛꯂꯛꯑꯅꯤ ꯃꯅꯨꯡꯗ ꯆꯥꯅ ꯊꯛꯅꯕ ꯁꯦꯝꯂꯝꯈꯤꯅꯤ ꯑꯩ ꯀꯧꯊꯣꯔꯛꯀꯦꯁꯦ ꯍꯥꯏ ꯕꯦꯝꯃ ꯇꯥꯔꯕ ꯍꯩ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕ꯭ꯔꯅꯦ ꯊꯣꯛꯂꯛꯑꯣꯅꯦ ꯅꯅꯤ ꯍꯣꯏꯅ ꯐꯝꯂꯛꯏꯁꯤ ꯀꯨꯏꯔꯦꯅꯦ ꯅꯪꯕꯣ 이베하이 군도다 시롤 떠우두나 군도아 마사카디 아둠 야바나트로 나티 후렌 이 우부다 강비 강부두 군바가디 나티고 나티 헤이시 우르 강비 마사카디 메이 따부니 스레스레 나오이 파자부니 타자드리고 톡라가냐 아이나 하이세 따부나티 단자드라 눅시토이 마수 사나 탁나바 카라부두나 톡락람미 눅시토이기 마삭 마타우 파자부도 우부다 이베하이 ꯃꯣꯃꯣꯟ ꯇꯧꯅ ꯌꯦꯡꯖꯩ ꯕꯤꯅꯥꯅ ꯅꯅꯦ ꯍꯣꯏ ꯐꯝꯂꯤꯕꯁꯤ ꯑꯁꯤꯗ ꯍꯥꯟꯅ ꯄꯤꯔꯣ ꯅꯪꯒꯤ ꯆꯥꯅꯕꯗꯣ ꯅꯨꯡꯁꯤꯊꯣꯏ ꯇꯞꯂꯞ ꯍꯣꯏ ꯃꯥ ꯅꯨꯡꯁꯤꯊꯣꯏ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯥꯅꯕꯁꯤꯡꯗꯨ ꯏꯕꯦꯍꯥꯏꯗ ꯄꯤꯔꯛꯏ ꯏꯕꯦꯍꯥꯏ ꯃꯣꯃꯣꯟ ꯇꯧꯔꯝꯕꯗꯒꯤ ꯃꯅꯥꯇꯣꯟ ꯈꯪꯃꯦꯟ ꯃꯦꯜꯂꯒ ꯃꯅꯝꯁꯤꯗꯤ ꯀꯨꯟꯗꯣꯁꯨ ꯃꯅꯥꯇꯣꯟ ꯃꯦꯜꯂꯒ ꯍꯥꯏꯒꯨꯝꯗꯅ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯗ ꯕꯤꯅꯥ ꯃꯆꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯅꯠꯇꯦ ꯅꯪꯕꯨ ꯑꯩꯅ ꯉꯁꯥꯏ ꯁꯨꯅꯨꯗꯨ ꯈꯔ ꯌꯥꯝ ꯇꯩꯁꯤꯜꯂꯨ ꯍꯥꯏꯈꯤꯗꯥꯏꯅꯦ ꯑꯗꯨꯒ ꯀꯩꯅꯣ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯝꯊꯤꯔꯒ ꯊꯣꯛꯂꯛꯏꯁꯤꯕꯣ ꯇꯩꯔꯤꯅꯦꯕ ꯌꯥꯗꯦ ꯍꯦꯛꯇ ꯅꯝꯃꯦ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯇꯩꯔꯤꯅꯦꯕ ꯑꯩꯁꯨ ꯁꯨꯅꯨꯗꯣ ꯏꯕꯦꯍꯥꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯀꯨꯟꯗꯣ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩꯗꯤ ꯆꯠꯂꯒꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯗꯤ ꯑꯩ ꯋꯥꯟꯊꯗꯨꯅ ꯁꯤꯕ ꯇꯥꯔꯦ ꯀꯨꯟꯗꯣ ꯃꯅꯥꯇꯣꯟ ꯃꯦꯟꯅ ꯁꯤꯌꯥ ꯃꯧ ꯍꯥꯏꯕꯅꯤ ꯂꯥꯛꯏꯁꯤ ꯃꯧꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯇꯨꯝ ꯂꯩꯌꯨꯍꯦ ꯀꯔꯤꯒꯤ ꯃꯧ ꯁꯦꯒ꯭ꯔꯥꯛ ꯃꯅꯝ ꯅꯝꯊꯤꯕ ꯑꯃ ꯅꯪꯅ ꯁꯦꯝꯂꯛꯂꯒ ꯀꯔꯤꯒꯤ ꯏꯃꯧ ꯍꯌꯦꯡꯅꯦ ꯏꯆꯥ ꯅꯨꯄꯥ ꯑꯔꯤꯕ ꯈꯨꯃꯨꯗꯣꯀꯥꯗꯣ ꯃꯥꯒ ꯂꯩꯃꯤꯟꯅꯔꯗꯤ ꯋꯥꯟꯊꯗꯨꯅ ꯁꯤꯕ ꯁꯣꯏꯔꯣꯏ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯏꯃꯧꯒ ꯄꯥꯝꯗ꯭ꯔꯦ ꯕꯤꯅꯥꯅ ꯍꯦꯔꯥ ꯑꯗꯨꯃꯥꯏꯒꯗꯤ ꯍꯥꯏꯅꯨ ꯑꯩꯒꯤ ꯏꯆꯥꯁꯦ ꯁꯦꯒ꯭ꯔꯥꯛ ꯃꯅꯝ ꯅꯝꯂꯁꯨ ꯃꯁꯛꯀꯗꯤ ꯂꯝ ꯌꯧꯈꯩ ꯐꯖꯕꯅꯤ ꯅꯪꯒꯤ ꯅꯆꯥ ꯅꯨꯄꯥꯗꯨꯅ ꯂꯝ ꯈꯨꯗꯤꯡ ꯆꯠꯇꯨꯅ ꯊꯤꯔꯕꯁꯨꯅꯦ ꯑꯩꯒꯤ ꯏꯆꯥꯗꯧꯅ ꯐꯖꯕ ꯅꯨꯄꯤꯗꯤ ꯃꯄꯣꯛ ꯁꯤꯃꯒꯤ ꯐꯪꯂꯣꯏ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯃꯁꯛ ꯐꯅ ꯐꯖꯔꯁꯨꯅꯦ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯑꯁꯨꯛ ꯅꯝꯊꯤꯕꯁꯤꯕꯨ ꯀꯩꯅꯣ ꯕꯦꯝꯃ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯅꯪ ꯁꯥꯎꯅꯨꯀꯣ ꯏꯔꯨꯗꯣ ꯅꯨꯡꯇꯤꯒꯤ ꯁꯦꯡꯅ ꯂꯨꯖꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯁꯛ ꯐꯅ ꯐꯖꯔꯁꯨ ꯅꯌꯨꯝꯄꯥꯟ ꯈꯪꯂꯣꯏꯀꯣ ꯅꯪ ꯎꯅꯕ ꯂꯥꯛꯄꯗ ꯅꯨꯄꯥ ꯃꯈꯩ ꯅꯪꯒꯤ ꯁꯦꯒ꯭ꯔꯥꯛ ꯃꯅꯝꯗꯨꯗ ꯉꯥꯎꯗꯅ ꯋꯥꯟꯊꯔꯒ ꯁꯤꯕ ꯁꯣꯏꯔꯣꯏ
ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯂꯤꯕ ꯑꯩ ꯐꯥꯎ ꯌꯥꯗ꯭ꯔꯦ ꯑꯣꯗꯧꯔꯦ ꯄꯨꯛꯀꯁꯦ ꯃꯊꯪꯒ ꯑꯣꯜꯂꯦ ꯍꯥꯏ ꯀꯨꯟꯗꯣ ꯅꯪ ꯑꯗꯨꯝ ꯐꯝꯈꯤꯗꯣꯏꯔꯥ ꯅꯠꯇꯦ ꯅꯪ ꯑꯗꯨꯝ ꯐꯝꯈꯤꯗꯧꯔꯤꯔꯥ ꯏꯕ ꯂꯩꯍꯧꯔꯒꯦꯔꯣ ꯆꯠꯂꯒꯦ ꯑꯩ ꯂꯩꯍꯧꯔꯣ ꯌꯥꯝ ꯂꯩꯅꯤꯡ ꯃꯥꯜꯂꯦ ꯏꯕꯦ ꯍꯥꯏ ꯀꯨꯟꯗꯣꯒ ꯉꯥꯏꯔꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯒꯝ ꯊꯣꯛꯈꯤ ꯅꯨꯡꯁꯤꯊꯣꯏ ꯁꯥꯎꯔꯞꯅ ꯀꯨꯟꯗꯣꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯦꯅ ꯑꯩꯕꯨ ꯍꯥꯏꯖꯕ ꯃꯤꯄꯨꯗꯨ ꯂꯥꯛꯀꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯅꯕ ꯑꯣꯏꯔꯦ ꯍꯩ ꯇꯨꯃꯤ ꯂꯩꯌꯨ ꯅꯝꯊꯤꯕꯤ ꯁꯤꯕꯨ ꯑꯩꯅꯔꯣ ꯅꯪ ꯀꯅꯥꯅ ꯗꯨꯛ ꯌꯥꯝ ꯅꯝꯊꯤꯔꯝꯃꯣꯏꯒꯦ ꯌꯦꯡꯅꯤꯡꯗꯦ ꯆꯠꯂꯨ ꯏꯔꯨꯗꯤ ꯁꯦꯡ ꯂꯨꯅꯤ ꯈꯪꯗꯦ ꯆꯨꯞꯇ ꯂꯨꯞꯄꯒ ꯇꯣꯛꯏ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯅꯝꯊꯤꯕ ꯇꯥꯕꯅꯤ ꯐꯔꯦꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯆꯣꯞꯂꯦꯗꯅ ꯆꯠꯂꯦ ꯑꯩ ꯑꯣꯏꯅ ꯏꯀꯥꯏꯕꯅ ꯁꯤꯗꯧꯔꯦ ꯅꯣꯏ ꯏꯀꯥꯏꯕꯗꯤ ꯂꯥꯏꯔꯗꯅ ꯃꯇꯨꯡ ꯃꯅꯥꯎ ꯏꯃꯧ ꯃꯁꯛ ꯐꯖꯕꯤ ꯂꯩ ꯅꯃꯧ ꯑꯣꯏꯖꯒꯦꯔꯥ ꯀꯥꯏꯅ ꯃꯤꯉꯣꯟꯗꯒ ꯍꯥꯏꯔꯨ ꯂꯥꯛꯑꯣ ꯌꯥꯄꯣꯟꯇꯦ ꯀꯨꯟꯗꯣꯁꯨ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈꯤ ꯅꯨꯡꯁꯤꯊꯣꯏ ꯐꯤꯗ꯭ꯔꯤꯡ ꯆꯣꯡ ꯀꯞꯉꯥꯡ ꯇꯧꯅ ꯑꯌꯥ ꯆꯠꯈ꯭ꯔꯦ ꯑꯩꯕꯨ ꯅꯝꯊꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯂꯨꯍꯣꯡꯕꯅ ꯀꯃꯥꯏꯅ ꯇꯧꯕ ꯑꯁ ꯁꯛ ꯐꯖꯔꯁꯨ ꯁꯤꯛꯔꯛ ꯃꯅꯝꯁꯤꯗ ꯅꯨꯄꯥ ꯐꯪꯗ ꯂꯩꯔꯝꯕ ꯑꯩꯁꯦ ꯍꯥꯏꯅ ꯁꯤꯡꯅꯗꯧꯔꯦ ꯅꯨꯄꯥ ꯐꯪꯗꯧꯔꯦꯅ ꯍꯔꯥꯎꯔꯨꯔꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯍꯣꯏꯅꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ ꯏꯃꯥ ꯅꯪ ꯀꯔꯤ ꯌꯦꯡꯂꯤꯒꯦ ꯏꯅꯦꯁꯤꯝꯇ ꯈꯥꯝꯃꯣ ꯍꯥꯏꯕꯅꯦ ꯆꯠꯈ꯭ꯔꯦ ꯑꯩ ꯅꯨꯄꯥ ꯐꯪꯂꯔꯣꯏꯕ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯅꯦ ꯃꯤ ꯆꯠꯈ꯭ꯔꯁꯤꯕꯨ ꯑꯩꯅ ꯇꯥꯟꯅꯔꯒ ꯐꯥꯔꯨꯕ ꯌꯥꯒꯗ꯭ꯔꯥ ꯅꯠꯇꯦ ꯅꯥꯃꯩ ꯄꯥꯏꯔꯒ ꯈꯥꯝꯂꯨꯁꯨ ꯍꯥꯏꯔꯤꯔꯥ ꯍꯥꯏꯅꯤ 이마, 이 누빠 방래로예. 그만 동들노. 방래로야 할마 누빠. ꯅꯨꯡꯁꯤꯊꯣꯏ ꯐꯤꯗ꯭ꯔꯤꯡ ꯍꯦꯛ ꯆꯣꯡꯕ ꯃꯈꯩ ꯀꯞꯄꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯆꯥꯛꯈꯨꯝꯗꯅꯤ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤ ꯏꯅꯥꯎꯕ ꯆꯥꯛ ꯆꯥꯔꯝꯕꯗꯒꯤ ꯃꯃꯥꯗ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏ 이마 ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅ ꯀꯔꯤ ꯋꯥꯅꯣ ꯃꯊꯣꯡ ꯆꯥꯕꯗꯤ ꯑꯣꯏꯔꯝꯂꯣꯏ ꯑꯩꯅ ꯈꯪꯂꯕꯅꯤ ꯃꯊꯣꯡ ꯆꯥꯕ ꯋꯥꯅꯤ 이마ꯅ ꯍꯔꯥꯎꯗꯧ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯗꯨꯗꯤ ꯁꯠ ꯍꯥꯏ ꯑꯗꯨꯕꯨꯔꯣ ꯑꯩ ꯉꯁꯤ ꯅꯨꯄꯤ ꯑꯃ ꯈꯪꯅꯔꯦ ꯑꯗꯣ ꯅꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯍꯌꯦꯡꯁꯤ ꯄꯨꯁꯤꯜꯂꯛꯂꯒꯦ 이마ꯅ ꯑꯩꯈꯣꯏ ꯇꯥꯆꯧ ꯅꯨꯄꯤ ꯊꯤꯅꯤꯡꯗꯕꯁꯤꯗꯅꯦ ꯑꯗꯨꯝ ꯀꯣꯏꯆꯠ ꯆꯠꯇꯅ ꯅꯨꯄꯤ ꯊꯤꯕꯤ ꯂꯩꯌꯦꯕ ꯃꯥꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯊꯤꯅꯤꯡꯕ ꯑꯩꯒꯤꯗꯤ ꯅꯣꯡꯇ ꯀꯣꯏꯆꯠ ꯆꯠꯇꯅ ꯅꯨꯄꯤꯒ ꯊꯤꯕꯤꯗꯦꯅꯦ 이마ꯅ ꯑꯩꯒꯤ ꯅꯨꯄꯤ ꯊꯤꯕꯤꯗ꯭ꯔꯕꯅꯤꯅ ꯑꯩ ꯏꯁꯥꯅ ꯑꯣꯏꯅ ꯊꯤꯖꯔꯕꯅꯤ ꯍꯌꯦꯡ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯑꯒꯦ 이비 하이 ꯆꯥꯔꯝꯕ ꯆꯥꯛꯀ ꯈꯪꯐꯨꯟ ꯐꯨꯜꯂꯤ ꯃꯅꯤ ꯃꯃꯤꯠ ꯄꯩꯔꯞ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗ ꯌꯦꯡꯉꯤ ꯃꯥꯏꯁꯤ ꯈꯤꯇꯁꯨ ꯄꯥꯟꯅꯁꯤ ꯀꯩꯗꯧꯒꯦ ꯏꯃꯨꯡꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯃꯥꯏ ꯑꯝꯇ ꯄꯥꯟꯅꯗ꯭ꯔꯦ ꯃꯥꯏ ꯄꯥꯜꯂꯤꯕ ꯑꯩꯕꯨ ꯑꯩ ꯈꯛꯇ ꯉꯥꯏꯔꯦ ꯂꯝꯌꯥꯟꯕ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯂꯦꯞꯂꯒ ꯃꯃꯥꯏꯗꯨꯗ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯤꯟꯖꯤꯟꯖꯔꯒ ꯕꯥꯕꯥ ꯑꯩꯒꯤꯁꯤ ꯃꯥꯏ ꯅꯠꯇ꯭ꯔꯗꯤ ꯑꯃꯥꯡꯁꯪ ꯑꯣꯏꯗꯣꯏꯔꯥ ꯊꯣꯔꯥꯕꯤ ꯃꯆꯥꯁꯤꯗꯤ ꯆꯥꯔꯤꯉꯩ ꯊꯛꯂꯤꯉꯩꯁꯤꯗ ꯑꯗꯨꯝ ꯍꯥꯏꯅꯔꯣꯏꯗꯧꯔꯤ ꯄꯥꯕꯅꯦ ꯑꯩꯈꯣꯏꯁꯤ ꯃꯥꯏ ꯑꯝꯇ ꯄꯥꯟꯗꯦ ꯑꯗꯨꯗ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯣꯏꯗꯦ ꯌꯥꯔꯦ ꯑꯝꯇ ꯀꯣ ꯇꯨꯃꯤꯟ ꯂꯩꯅꯣ ꯃꯃꯤꯠ ꯐꯥꯎ ꯀꯥꯛꯇ꯭ꯔꯤꯕ ꯁꯣꯏꯅꯥꯎ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯕꯅꯣꯕ ꯑꯣ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯑꯒꯦ ꯍꯥꯏꯕ ꯍꯧꯖꯤꯛꯇꯒꯤ ꯅꯨꯄꯤ ꯊꯤꯔꯒ ꯅꯇꯨꯗꯣ ꯀꯩ ꯄꯤꯖꯔꯒ ꯊꯥꯛꯀꯦ ꯍꯥꯏꯕꯅꯣ ꯅꯠꯇꯦ ꯑꯩꯉꯣꯟꯗꯒꯤ ꯅꯨꯄꯥ ꯑꯃꯅꯤ ꯅꯤꯔꯒ ꯂꯩꯕ ꯅꯪꯅ ꯅꯇꯨ ꯊꯥꯛꯄ ꯉꯝꯒꯗ꯭ꯔꯣ ꯅꯨꯄꯤ ꯊꯤꯔꯗꯤ ꯃꯤ ꯊꯕꯛ ꯁꯨꯗꯣꯏꯅꯤ ꯀꯩꯅꯣ ꯑꯗꯨꯒ ꯊꯥꯛꯇꯣꯏꯅꯤ 이마이 ꯄꯦꯃ ꯃꯆꯤꯟꯒꯁꯤ ꯈꯨꯝꯃꯦ ꯊꯕꯛ ꯁꯨꯔꯒ ꯅꯨꯄꯤ ꯊꯥꯛꯅꯤꯒꯁꯨ ꯍꯥꯏꯌꯦ ꯍꯥꯏ ꯑꯆꯧꯕ ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯅꯈꯥꯒꯤ ꯑꯉꯥꯡꯁꯤꯐꯥꯎ ꯃꯇꯨ ꯊꯤꯡꯅꯤꯡꯕꯅ ꯈꯣꯔꯣ ꯈꯣꯠꯂꯦ ꯑꯗꯨꯒ ꯆꯍꯤ 40 ꯍꯦꯜꯂꯕ ꯅꯪꯅ ꯍꯧꯖꯤꯛꯐꯥꯎ ꯅꯨꯄꯤ ꯊꯤꯅꯤ ꯈꯪꯗꯦ ꯅꯪ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯅꯤ ꯍꯥꯏ ꯃꯩꯊꯥꯐꯥꯎ ꯂꯝꯌꯥꯟꯕ ꯁꯨꯛꯇꯣꯛꯂꯒ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯤ ꯇꯟꯕ ꯑꯃ ꯌꯥꯎꯋꯤ ꯀꯩꯅꯣꯝ ꯇꯧꯔꯁꯨ ꯀꯩꯅꯣꯝ ꯍꯥꯏꯅꯔꯁꯨ ꯂꯣꯏꯔꯛꯄꯗ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯃꯤꯆꯩ ꯇꯥꯕ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯑꯗꯨꯝ ꯆꯩꯕꯤꯕ ꯅꯠꯇꯦ ꯁꯤꯗꯕꯨ ꯑꯩ ꯀꯃꯥꯏꯅ ꯌꯨꯝꯁꯤꯗ ꯂꯩꯌꯨ ꯍꯥꯏꯕꯅꯣ ꯁꯥꯎꯅꯤꯡꯉꯛꯇꯅꯕ ꯑꯩ ꯌꯨꯝꯁꯤ ꯆꯠꯈꯤꯅꯤꯀꯣ ꯆꯩꯗꯅꯕ ꯉꯥꯡꯗꯅꯕ ꯊꯕꯛꯇꯨꯗꯤ ꯅꯪ ꯇꯧꯕ꯭ꯔꯥ ꯍꯥ ꯅꯨꯄꯤ ꯑꯃꯇ ꯄꯨꯁꯤꯜꯂꯛꯎ ꯍꯥꯏꯕꯁꯦ ꯅꯪꯉꯣꯟꯗꯗꯤ ꯑꯋꯥꯁꯤꯡꯒ ꯂꯥꯟꯁꯣꯛꯅꯔꯁꯨ ꯍꯥꯏꯕꯗꯧꯅ ꯅꯁꯥ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯀꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯗꯨꯅꯦ ꯅꯪꯅ ꯅꯨꯄꯤ ꯍꯦꯛ ꯊꯤꯗ꯭ꯔꯤꯕ ꯃꯈꯩ ꯑꯗꯨꯝ ꯆꯩꯈꯤꯗꯧꯔꯤ ꯉꯥꯡꯈꯤꯗꯧꯔꯤꯌꯦ ꯏꯅꯥꯎꯕꯅ ꯃꯔꯛ ꯊꯠꯅ ꯋꯥꯁꯦ ꯑꯩꯒꯤ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄꯒꯤ ꯃꯇꯥꯡꯗ ꯍꯧꯗꯣꯛꯈꯤꯕꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯗꯤ ꯑꯩꯗꯤ ꯍꯌꯦꯡ ꯅꯨꯄꯤ ꯁꯣꯏ ꯄꯨꯁꯤꯜꯂꯗꯧꯅꯤ ꯂꯝꯌꯥꯟꯕꯅ ꯍꯌꯦꯡ ꯅꯠꯇꯦ ꯏꯅꯥꯎ ꯉꯁꯤ ꯍꯧꯖꯤꯛ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯅꯪꯒꯤ ꯅꯨꯄꯤ ꯍꯥꯏꯗꯣ ꯄꯨꯁꯤꯜꯂꯛꯑꯣ ꯅꯪꯅ ꯅꯨꯄꯤ ꯊꯤꯔꯗꯤ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯟ ꯆꯩꯕ ꯐꯔꯅꯤ ꯄꯨꯗ ꯄꯨꯁꯤꯜꯂꯛꯑꯣ ꯅꯨꯄꯤꯗꯨꯒ ꯅꯪꯒꯅꯦ ꯅꯀꯣꯛꯁꯤꯡꯗꯣ ꯄꯦꯗ꯭ꯔꯦꯛ ꯊꯨꯗꯦꯛꯂꯦꯗꯅ ꯎꯌꯥꯟꯗ ꯐꯨꯠꯂꯒ ꯍꯨꯏꯗ ꯊꯥꯗꯣꯛꯈꯤꯒꯦ ꯍꯨꯏꯗ ꯏꯃꯥ ꯑꯗꯨꯝꯕ ꯊꯃꯣꯏ ꯄꯥꯟꯗꯕꯩ ꯋꯥꯗꯣ ꯉꯥꯡꯅꯨ ꯍꯥꯏꯕꯅꯤ ꯍꯥꯏꯗ꯭ꯔꯕꯗꯤ ꯇꯌꯥꯝꯕ ꯑꯁꯤꯅ ꯅꯨꯄꯤ ꯍꯦꯛ ꯊꯤꯗ꯭ꯔꯤꯕ ꯃꯈꯩ ꯅꯪ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯊꯛꯈꯥ ꯅꯥꯏꯗꯕ ꯊꯕꯛ ꯏꯃꯨꯡꯁꯤꯗ ꯇꯧꯕ ꯌꯥꯔꯣꯏ ꯃꯅꯤꯅ ꯌꯥꯔꯤꯁꯦ ꯅꯣꯏꯒꯤ ꯋꯥꯗꯣ ꯑꯃꯨꯛꯇ ꯇꯣꯛ ꯅꯠꯇꯦ ꯃꯃꯥ ꯅꯪꯕꯨ
Ngasay ay kuya sa ubuki mauhay ni doon nakita na mo doon sa kibaday. Karihay na rin, kam daw, wata mo ni. Namyan ba, mamit manado, yen katlaga. Ha, kayo no ay siya, nati kayo no ba? Kayo no pa na hay si, nati asyang maray ba? Nasa naghang na pusilag daw lay tramina. Namanoy na, tizarasat, kayo daw iyagin. Mama, warita mo, kam daw rin. Muay mapa, nupido, masakiwadi, hay, kanat, pasabada. Ha, masak pazay, makataw. Masak mataw na lamyaw ba doda, laap na uba dadi, manam mahaga do, takilay manam, singhi manam, namlam daw maluri, kari manam namino, tamo ni mamanam. Oh, sigrak manam ko, hay, kanadi mapa, masak ka sana da na lang tiba sa. Inaw ba, ising tatlam mani, mamagiwa doda, ising ga, mayadagi kang paypay ture. Sigrak manam. Hoy masih, sigrak mo naman. Lamyan ba? Kamgang taw na. Ngamoy ay sini. Ay sukang ngamoy. Namtib di lang sukang ngamoy ay sini. Asukoy na pakangoy raga. Namtib di lang sukang ngamoy ko ay. Ay ngamoy. Himay, pimay siya sini. Manam giwa mo. Nato na pimay hekmin singkra loy de. Masak pazari ba dun? Ato na pinto. Nupi pangloy da bagi saruk pudi. Masak pazabi. Sigrak manam nabi malaw ba na pay na. Ngamoy, pabagiheng lang yun. Luwang ko daw, pabagihong. Ay nilaw mo sukang ngamoy ay sini. Namtibi na law ka daw bagisarok. Ay siki mo niya na pay. Payay sini ay siki mo na. Oh, sirurano, nupido. Ay namti, imaway bang ngamloy hayram labani. Kanana bu, magi manamdo, mayam dagi kit hena namti. Mana yung siki mawgoy radi, imungi mi maghay ta paroy. Magi segrak manamda siba soy roy. Siga da bagisarok niya. Masak pazarasu, imaway da ba na paiyada na niya ay na haydok lami. Ha, haydok lami ba? Ano di kam daw ba mama? Kam daw ba mo kayo no? Ama mo tiba tari na na. Tibiyo ay di, ay na pa mo dum tizaki. Nang ya pa mo nupido, pang mangay di ngay, ay ko'y di kuyo mo soy roy. Nama na pa ay ko'y siya, sonjilak laban eh. Ay ko'y na kara kalingay, na sinanawan nigi tabag toram sigloy na noy silang gadaw riban. Ado na, wakal tao, nupiti na ba tao si? Ima na ay suway ba ni, taso, nupiti na ba tao si? Chahi do ngang natri, ay pao, chahi kundi hila ba ni? Ay so, nupiti ba kisahi matang ay diyo raban? Ima na suhay re, taso hek luong dripaw ay nupiti ba yaroy? Ay di suwam da, jian magi matam tanan rulay. Yam kuy na lay ba yaroy? Adun taso, nang nupiti na ba tao si? Ima na tiba nupido, pam de haraga na, ay noy na tibi lagi. Angang nahipayam sabra bo, nakong nakut pula pukri tada ni siya. Ay tawag tawag, masido yarokat. Ay nalawdong nupin, ay tawag tin. Yare, noy wado ay amata taning de. Sari bisak to, amuk ta saba loy sinaro. Kulik sari bising do, ay na loy silam daw rimni. Noy na loy sindong nati. Tabag singse ay itom ta na taw daw riba. Ay itiyang pangbina na bayum sida kanam like. Loy sinaro saba do. Sari bising siya, loy silam laga isu nga natum daw rimni. Hayeng di imaw di ba nga tana sa taw riba. Haure mo, ay nawat saksak. Lorak pa da, mau kek tataba. Ay na, ay hari sida. Hey, taning de, sago nukraba man ba? Masidi, nupiti bigyan sa sawi na. Mama, nasano pa na nupiti yu yada yadraga na. Ay, kiyoy na sum, nanaw, nupi ma. Nang ginating, kazit pangbina na ba ma, hik ying lagaloy. Yara, dogibo, nang nagaydo wazero nike. Ina ka ba niya, hanutang sida, natuwa tumbi yan pamadi. Yan pamadi niya, kuzay sinihe, laway do tumba, kangra do. Para mani, lang ko ba makedo, pam ko ba, nubi ya tombi. Shubi mo shire, ito, laway kay, bumili ni tawri si ayoy ba. Matanggi numit ni inaw ba, magagkang na sa balayraga una do na wari tawri. Layranga sila'y sabing aribini, inaw ba dagi, manasahiyam na hali. Matik mapasada na, nusiba mahak na, mamitang hando na, naw ba mangon dagi, jahi uda kay han manupisi, mahak na kuway di ba ni. Tay naw ba? Tsaka iri. Yung mga guminang na kuy na rabani siya na nasago may ngonda tayo na ako makarap po sidi. Tamoy kang yawch. Is, ay ba kayam lida na? Lidi da. Kana lihay, oy, kumuda bo, tang na ba kulgi, kunjin yung kuy siyang wani. Kana ba siya, yam hau wani niya, yam kana ba pang wani ba? Pagitaw ni kadaragya, saulo, sumlak na ba niya, musibagi. Dulay lang, karino. Kari ko kumnoy biya ba? Karino, haydo to kok hayo. Silpiyo haydo iramni. Ay siya, namani na, ha, natro. Hoy, piyahan ba kita lagi? Ay nakanglaba ni, silpiyo iramni si.
ꯑꯩ ꯁꯦꯜ ꯊꯣꯛꯇ꯭ꯔꯤ ꯐꯥꯎꯗꯤ ꯅꯉꯣꯟꯗꯒꯤ ꯈꯔ ꯅꯤꯕ ꯇꯥꯔꯦ ꯍꯌꯦꯡꯋꯥꯏ ꯁꯦꯜ ꯊꯣꯛꯂꯀꯥꯟꯗ ꯅꯪꯒꯤ ꯑꯃꯨꯛ ꯑꯩꯅ ꯃꯌꯥꯝ ꯇꯧꯕꯤꯗꯣꯏꯅꯤ ꯁꯅꯥꯒꯁꯦ ꯁꯥꯕꯤꯗꯣꯏꯅꯤ ꯁꯥꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯄꯤꯒꯦ ꯍꯥꯏꯔꯣ ꯄꯤꯔꯣꯏ ꯍꯥꯏꯔꯣ ꯁꯦꯜꯗꯨꯕꯨꯗꯤ ꯄꯤꯒꯦ ꯑꯗꯣ 이반이 ꯀꯔꯝ ꯀꯥꯟ ꯁꯦꯟꯁꯤ ꯍꯥꯏꯅꯣ ꯑꯩꯕꯨ ꯆꯍꯤꯁꯤ ꯌꯥꯔꯛꯇ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯌꯥꯅ ꯇꯧꯔꯤꯅꯤ ꯏꯆꯦ ꯂꯩꯔꯥꯡ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯈꯩ 이마ꯅ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯌꯥꯈꯤꯔꯣꯏ ꯍꯥꯏ ꯑꯗꯨꯒꯤꯅꯤ ꯑꯩꯈꯣꯏ ꯇꯥꯆꯧ ꯍꯥꯟꯅ ꯂꯨꯍꯣꯡꯅꯕ ꯇꯧꯈꯤꯒꯦ ꯊꯛ ꯈꯥ ꯅꯥꯏꯗꯕ ꯊꯕꯛ ꯇꯧꯔꯒꯅꯨꯅ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯅ ꯍꯦꯟꯅ ꯅꯪꯕꯨ ꯌꯨꯝꯗ ꯄꯨꯁꯤꯟꯅꯤꯡꯉꯤꯅꯤ ꯅꯪ ꯂꯧꯔꯗꯤ ꯑꯩ ꯅꯨꯡꯉꯥꯏꯗꯣꯏꯅꯤ ꯍꯥꯏꯁꯦ ꯑꯩꯁꯨ ꯈꯪꯉꯤ ꯈꯪꯉꯕꯣ ꯌꯥꯗ ꯇꯧꯔꯤꯅꯤ ꯂꯩꯔꯥꯡ ꯃꯃꯤꯠꯇꯨꯅ ꯄꯩꯅ 이나ꯎꯕꯗ ꯌꯦꯡꯉꯤ ꯀꯔꯤ ꯃꯤꯌꯦꯡ ꯀꯤ ꯑꯩꯁꯦ ꯅꯣꯏ ꯅꯄꯥꯒꯤ ꯅꯆꯦꯔꯥ ꯄꯣꯛꯃꯤꯟꯅꯕ꯭ꯔꯥ ꯏꯆꯦ ꯅꯪꯒ ꯐꯔꯦ ꯐꯔꯦ ꯏꯆꯦ ꯀꯧꯔꯝꯅꯤꯅ ꯑꯩꯁꯦ ꯅꯆꯦꯅꯦꯅ ꯑꯗꯨꯝ ꯈꯜꯂꯦ ꯑꯩꯁꯨ ꯅꯪꯁꯦ ꯅꯨꯄꯥꯅꯦꯅ ꯈꯜꯂꯒꯦ ꯆꯠꯂꯒꯦ ꯑꯩ ꯂꯩꯍꯧꯔꯣ ꯑꯁ ꯇꯜꯂꯦ ꯅꯪꯁꯤꯗꯤ ꯁꯣꯏꯈꯤꯕꯅꯤ ꯁꯨꯝ ꯀꯥꯎꯗꯅ ꯏꯆꯦ ꯌꯥꯎꯈꯤꯕꯅꯤ ꯁꯥꯎꯔꯅꯨ ꯀꯩꯗꯧꯅꯤ ꯑꯩ ꯂꯥꯜꯂꯤ ꯁꯤ ꯁꯥꯎꯔꯅꯨ ꯅꯪꯒꯤ ꯁꯣꯏꯐꯝꯗꯣ ꯑꯗꯨꯗ ꯅꯠꯇ꯭ꯔꯗꯤ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯅꯍꯥꯟꯁꯨ ꯃꯤ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯒꯤ ꯅꯥꯍꯨꯠꯄ ꯆꯠꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯤꯒꯤ ꯃꯃꯥꯡꯗꯨꯗ ꯑꯩꯒ ꯈꯪꯅꯕꯅꯦꯅ ꯃꯁꯛ ꯇꯥꯛ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯆꯦ ꯅꯪꯒꯤꯗꯣ ꯑꯩ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯌꯣꯜꯂꯤꯅꯦꯕ ꯅꯪꯅ ꯅꯠꯇ꯭ꯔꯣ ꯚꯥꯞ ꯑꯣꯏꯍꯧꯗꯕꯒꯤꯅꯤ ꯀꯧꯒꯦ ꯑꯃꯨꯛ ꯀꯧꯈꯤꯕ ꯅꯠꯇꯦ ꯈꯠꯅꯕ ꯈꯨꯗꯤꯡꯒꯤ ꯊꯤ ꯑꯣꯟꯈ꯭ꯔꯕ ꯋꯥꯁꯦ ꯍꯦꯛꯇ ꯄꯨꯊꯣꯔꯛꯀꯅꯤꯕ ꯅꯠꯇꯦ ꯁꯤ ꯋꯥꯁꯤ ꯈꯠꯅꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯨꯊꯣꯔꯛꯏꯁꯤ ꯀꯩꯒꯤ ꯑꯩ ꯂꯥꯜꯂꯤ ꯁꯤ ꯀꯩꯔꯛ ꯍꯥꯏꯈꯣ ꯍꯥꯏꯅꯤ ꯅꯪꯅ ꯂꯥꯜꯂꯦ ꯍꯥꯏꯕꯗꯨꯗ ꯈꯛ ꯌꯥꯔꯗ꯭ꯔꯣ ꯑꯩꯅ ꯅꯨꯃꯤꯠꯇꯨꯗ ꯃꯥꯏꯁꯤ ꯊꯝꯐꯝ ꯂꯩꯇꯈꯩ ꯏꯀꯥꯏꯈꯤꯕꯗꯨꯗꯤ ꯅꯪꯗꯤ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯌꯦꯡꯂꯤꯉꯩ ꯎꯔꯝꯃꯣꯏꯕ ꯑꯗꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯅ ꯑꯃꯨꯛ ꯂꯩꯔꯥꯡ ꯅꯪꯗꯤ ꯃꯆꯥꯅꯨꯄꯥ ꯃꯥꯟꯕ ꯑꯃ ꯀꯣꯏꯔꯕꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯅꯤ ꯀꯥꯏ ꯅꯠꯇꯦ ꯅꯪ ꯁꯤꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯔ ꯍꯥꯏꯕꯅꯤꯗ ꯃꯥꯟꯕ꯭ꯔꯕ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯈꯪꯗꯦꯍꯦ ꯑꯩ ꯃꯥꯜꯂꯝꯃꯣꯏ ꯀꯩꯁꯨ ꯁꯨꯝ ꯑꯩꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛ ꯐꯖꯕꯁꯤꯗ ꯀꯜꯂꯛꯇꯅ ꯃꯣꯏꯅ ꯍꯥꯏꯔꯤ ꯑꯣꯏꯔꯝꯅꯤ ꯍꯣꯏ ꯑꯗꯨꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯈꯪꯗꯦꯗ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯀꯣꯏꯔꯨꯕꯁꯤꯁꯨ ꯋꯥꯏꯅꯤ 이나ꯎꯕ ꯃꯥ ꯃꯁꯛ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯔꯥꯎꯔꯤ ꯄꯣꯠꯅꯤ ꯁꯣꯝꯗꯅ ꯂꯝꯌꯥꯟꯕ ꯉꯁꯤꯁꯨ ꯑꯌꯤꯡꯕꯤꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯂꯔꯤ ꯉꯥꯏꯔꯤ ꯑꯌꯤꯡꯕꯤ ꯊꯣꯛꯂꯛꯄ ꯃꯤꯅ ꯎꯔꯒ ꯀꯔꯤ ꯈꯟꯕ ꯈꯟꯗꯕ ꯃꯉꯣꯟꯗ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯇꯦ ꯅꯨꯡꯁꯤꯕ ꯃꯥꯅ ꯃꯃꯤꯠ ꯃꯅꯥꯀꯣꯡ ꯆꯠꯅꯕ ꯆꯠꯅꯗꯕ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯎꯗ꯭ꯔꯕ ꯃꯤꯅꯤ ꯃꯍꯥꯛ ꯑꯌꯤꯡꯕꯤ ꯑꯁꯤ ꯃꯆꯥ ꯂꯩꯔꯦ ꯃꯌꯨꯝ ꯄꯥꯜꯂꯨꯔꯦ ꯃꯍꯥꯛ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯄꯨꯔꯣꯏꯕ ꯉꯟꯅ ꯂꯩꯈꯤꯗꯕꯗꯒꯤ ꯂꯨꯈ꯭ꯔꯥꯁꯤꯡꯗ ꯆꯟꯗꯨꯅ ꯅꯨꯄꯥ ꯃꯌꯨꯝꯅ ꯑꯣꯠ ꯅꯩ ꯇꯧꯕꯗꯒꯤ ꯂꯩꯐꯝ ꯈꯪꯗ ꯆꯦꯜꯂꯛꯇꯨꯅ ꯃꯄꯥꯝꯁꯤꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯤꯕꯅꯤ ꯃꯄꯥꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯅꯠꯇꯦ ꯃꯅꯝ ꯃꯁꯤꯡꯒꯤ ꯌꯣꯠ ꯃꯤꯅꯩ ꯃꯔꯛꯇ ꯃꯍꯥꯛ ꯄꯨꯟꯁꯤ ꯂꯦꯜꯂꯤꯕꯅꯤ ꯃꯆꯥ ꯑꯁꯤꯒꯤ ꯑꯁꯥꯗ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯂꯤꯕꯅꯤ ꯑꯌꯦꯡꯕꯤꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕꯁꯤꯗ ꯂꯝꯌꯥꯟꯕ ꯃꯥꯅꯁꯨ ꯊꯃꯣꯏ ꯌꯧꯅ ꯅꯨꯡꯁꯤꯕ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ ꯂꯝꯌꯥꯟꯕ ꯑꯌꯦꯡꯕꯤꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯣꯃꯣꯟ ꯇꯧꯅ ꯌꯦꯡꯖꯩ ꯑꯌꯦꯡꯕꯤ ꯂꯝꯌꯥꯟꯕ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯤ ꯑꯁ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯂꯥꯛꯀꯅꯨ ꯍꯟꯖꯤꯟ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯍꯦꯛ ꯂꯥꯛꯏ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯩꯅ ꯌꯨꯝꯗ ꯃꯤꯋꯥ ꯇꯥꯔꯤꯁꯦ ꯃꯥꯅꯗꯤ ꯈꯪꯗꯦꯕ ꯌꯨꯝꯒꯤ ꯃꯤꯅ ꯎꯔꯗꯤ ꯑꯁꯦ ꯑꯩꯉꯣꯟꯗ ꯁꯣꯏ ꯆꯩꯗꯣꯏꯅꯤ ꯂꯝꯌꯥꯟꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯌꯦꯡꯕꯤ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯆꯠꯄ ꯆꯠꯇꯕ ꯇꯣꯛꯈ꯭ꯔꯣ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯊꯣꯡꯒꯥꯜꯁꯤꯗ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯂꯦꯞꯄꯤꯒꯅꯨ ꯂꯩꯀꯥꯏ ꯃꯤꯅ ꯎꯔꯒ ꯐꯖꯅ ꯉꯥꯡꯅꯔꯣ ꯏꯃꯨꯡꯒꯤ ꯃꯤꯅ ꯎꯔꯒꯁꯨ ꯑꯩꯕꯨ ꯆꯩꯒꯅꯤ ꯆꯩꯁꯨ ꯆꯩꯔꯤꯕꯅꯤ ꯅꯪꯅ ꯁꯤꯗ ꯂꯦꯞꯄꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯌꯥꯔꯒꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯡꯒꯥꯜꯁꯤ ꯂꯦꯞꯄꯤꯔꯅꯨ ꯁꯣꯝꯅ ꯍꯥꯏꯕ ꯋꯥꯗꯣ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯑꯩꯕꯨ ꯀꯥꯏꯍꯧꯕꯤꯒꯅꯨ ꯑꯩ ꯏꯆꯥ ꯂꯩꯔꯕꯤꯅꯤ ꯄꯨꯟꯁꯤꯁꯤꯗ ꯉꯁꯤꯐꯥꯎ ꯊꯃꯣꯏꯅ ꯄꯥꯝꯖꯕ ꯀꯅꯥ ꯑꯃ ꯊꯦꯡꯅꯔꯛꯇ꯭ꯔꯤ ꯅꯨꯡꯁꯤꯕꯁꯨ ꯐꯥꯎꯈꯤꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯌꯦꯡꯕꯤ ꯅꯪꯒꯤ ꯍꯥꯟꯅ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞꯇꯨꯗ ꯑꯗꯨ ꯆꯍꯤ ꯅꯧꯔꯤꯕꯤ ꯅꯪꯒꯤ ꯅꯥꯇꯣꯟꯗꯨꯗ ꯑꯃꯨꯕ ꯆꯟꯗꯟ ꯊꯤꯟꯗꯨꯅ ꯅꯅꯪꯒꯟꯗ ꯅꯆꯥ ꯄꯤꯛꯄꯗꯨꯕꯨ ꯄꯨꯔꯒ ꯃꯝꯂꯤ ꯃꯔꯛꯇꯨꯗ ꯁꯔꯛꯀꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯅꯪꯅ ꯐꯝꯂꯒ ꯂꯩꯔꯝꯕꯗꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ ꯊꯃꯣꯏꯁꯤꯗ ꯃꯤꯅꯨꯡꯁꯤ ꯈꯛ ꯅꯠꯇꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯑꯃꯁꯨ ꯐꯥꯎꯈ꯭ꯔꯦ ꯑꯌꯦꯡꯕꯤ ꯉꯥꯏꯍꯥꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯂꯝꯌꯥꯟꯕ ꯃꯈꯥ ꯇꯥꯏ ꯅꯪꯅ ꯈꯟꯕ ꯈꯟꯗꯕ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯌꯦꯡꯕꯤ ꯅꯪꯒꯤꯗꯃꯛ ꯍꯤꯡꯒꯦ ꯏꯆꯥꯗꯨꯒꯤꯗꯃꯛ ꯑꯩ ꯂꯩꯒꯦ ꯅꯣꯏꯒꯤꯗꯃꯛ ꯄꯨꯟꯁꯤꯁꯤ ꯀꯠꯊꯣꯛꯀꯦ ꯑꯩꯒꯤꯗꯃꯛ ꯅꯪ ꯂꯩꯌꯨ ꯂꯦꯡꯗꯅ ꯂꯦꯞꯄꯨ ꯏꯅꯥꯛꯇ ꯅꯪꯒꯤꯗꯃꯛ ꯄꯨꯝꯅꯃꯛ ꯃꯥꯌꯣꯛꯅꯒꯦ ꯑꯌꯦꯡꯕꯤ ꯋꯥꯗꯨ ꯇꯨꯕꯠ ꯀꯛꯊꯠꯂꯒ ꯇꯦꯟꯁꯤꯜꯂꯤ ꯌꯥꯎꯕꯤꯔꯨ ꯃꯤꯅ ꯎꯔꯒ ꯐꯖꯗꯦ ꯑꯁꯤꯇꯃꯛ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯆꯠꯀꯗꯕ ꯆꯠꯈꯤ ꯂꯝꯌꯥꯟꯕ ꯉꯁꯤꯁꯨ ꯇꯨꯃꯤꯟ ꯑꯌꯦꯡꯕꯤꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯍꯧꯏ ꯁꯣꯝꯗꯅ ꯊꯝꯕꯥꯜ ꯏꯆꯥꯎ ꯆꯥꯎꯈꯩ ꯏꯔꯨꯖꯧ ꯌꯥꯎꯗꯕꯒꯤ ꯃꯃꯥꯅ ꯐꯥꯔꯒ ꯏꯔꯨ ꯂꯨꯕꯤꯔꯤ ꯅꯌꯨꯝ ꯄꯥꯟ ꯌꯥꯔꯕ ꯂꯩꯁꯥꯕꯤ ꯃꯥꯅ ꯃꯉꯛ ꯁꯝ ꯅꯨꯔꯥꯁꯦ ꯅꯨꯔꯥꯁꯤꯅ ꯌꯣꯝꯂꯁꯤꯐꯥꯎ ꯏꯔꯨꯖꯅꯤ ꯈꯪꯗꯦꯅꯦ ꯍꯌꯤ ꯅꯨꯔꯥ ꯊꯥꯡꯕꯤꯌꯥ ꯅꯥꯌꯦ ꯏꯃꯥ ꯀꯟꯅ ꯇꯛꯂꯛꯀꯅꯨ ꯀꯔꯤꯒꯤ ꯅꯥꯕ ꯍꯥ ꯅꯌꯨꯝꯗꯤ ꯄꯥꯅꯤꯡꯕꯅ ꯈ꯭ꯔꯣ ꯈ꯭ꯔꯣ ꯈꯣꯠꯂꯤ
ꯑꯗꯨꯒ ꯏꯔꯨꯗꯤ ꯂꯨꯅꯤ ꯈꯪꯗꯦ ꯃꯁꯤ ꯇꯛꯀꯦ ꯀꯣꯟꯗꯨꯔꯥꯁꯤꯡꯁꯦ ꯃꯁꯤ ꯒꯤꯔꯤ ꯒꯤꯔꯤ ꯐꯗꯤꯁꯤꯅ ꯇꯛꯊꯠꯀꯦꯕ ꯑꯩꯁꯤ ꯑꯁ ꯑꯏꯪꯕ ꯏꯁꯤꯡꯅꯦ ꯁꯤꯔꯤ ꯑꯣꯏꯕ ꯑꯁ ꯏꯪꯉꯦ ꯍꯥꯏꯕ ꯏꯪꯉꯦ ꯍꯥꯏꯕꯤꯇꯣꯟ ꯃꯁꯥꯒꯤ ꯅꯥꯒꯟꯗꯨꯗ ꯈꯨꯕꯥꯛꯇꯨꯅ ꯙꯨꯞ ꯂꯥꯎꯅ ꯁꯨꯊꯔꯒ ꯇꯨꯃꯤꯟ ꯂꯩꯌꯨ ꯀꯔꯤ ꯊꯣꯛꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤꯅꯣ ꯏꯀꯥꯏꯗꯕꯤ ꯅꯨꯔꯥ ꯊꯥꯡꯕꯤꯁꯤꯗꯤ ꯇꯥꯅꯤꯡꯗꯦ ꯂꯥꯏꯕ ꯃꯤ ꯃꯥꯡꯗꯦ ꯏꯀꯥꯏꯁꯦ ꯂꯥꯎꯗ꯭ꯔꯗꯤ ꯏꯪꯉꯦ ꯈꯪꯉꯕ ꯏꯪꯉꯦ ꯏꯪꯊꯝꯊꯥꯁꯤꯗ ꯏꯁꯤꯡ ꯑꯏꯪꯕꯗꯨꯅ ꯏꯁꯥꯁꯤꯗ ꯆꯨꯔꯣ ꯍꯩꯊꯔꯗꯤ ꯂꯥꯎ ꯇꯥꯕ ꯀꯣꯏꯂꯥꯎ ꯊꯕ ꯍꯥꯏꯕꯤꯇꯣꯟ ꯍꯣꯏꯗ ꯂꯥꯛꯄꯅꯤ ꯇꯧꯅꯔꯤꯕ ꯃꯇꯧꯁꯤꯡꯗꯨ ꯎꯕꯗ ꯅꯣꯛꯅꯤꯡꯂꯗꯨꯅ ꯍꯩꯃ ꯍꯥꯏꯕꯤꯇꯣꯟ ꯀꯔꯤꯅꯣ ꯅꯆꯥꯗꯨꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯏꯔꯨꯒ ꯂꯨꯕꯤꯔꯤꯕꯗꯨꯕꯣ ꯏꯆꯦ ꯂꯥꯛꯂꯤꯕ꯭ꯔꯣ ꯁꯨꯝ ꯏꯆꯥꯁꯤ ꯂꯩꯁꯥꯕꯤ ꯐꯥꯒꯠꯂꯛꯄꯁꯤꯗ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯍꯦꯟꯅꯕ ꯍꯥꯏꯗꯅ ꯏꯔꯨꯕꯤꯔꯝꯕꯅꯤ ꯍꯥꯏꯗꯤ ꯁꯤꯠꯈꯤꯅꯅꯕ ꯑꯔꯤꯕꯤ ꯑꯣꯏꯅꯒ ꯂꯩꯕꯗꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯐꯖꯗꯦꯗꯅ ꯑꯩꯕꯨ ꯁꯛ ꯌꯥꯝ ꯊꯤꯕꯩ ꯃꯑꯣꯡꯗ ꯑꯩꯁꯦ ꯂꯥꯞꯅꯗ ꯌꯦꯡꯕ ꯑꯗꯨꯝ ꯐꯖꯕꯅꯤ ꯅꯛꯂꯒꯗꯕꯨ ꯏꯃꯥ ꯃꯥꯜꯂꯒ ꯊꯤꯕꯩ ꯋꯥꯅꯤ ꯊꯕꯥ ꯅꯣꯛꯂꯒ ꯊꯤꯗꯦꯗ ꯏꯆꯥꯕꯨ ꯀꯅꯥꯅ ꯊꯤ ꯍꯥꯏꯔꯤꯅꯣꯅꯦ ꯐꯕꯗꯤ ꯐꯖꯕꯅꯦꯕ ꯃꯥꯕꯣ ꯑꯩꯗꯣ ꯑꯗ ꯔꯥꯁꯤꯗꯨꯗꯤ ꯌꯥꯎꯗꯕꯩ ꯋꯥꯅꯤꯗ ꯍꯦ ꯌꯥꯔꯦ ꯅꯌꯥꯗꯨ ꯈꯤꯒꯠꯂꯅꯨ ꯆꯥꯏꯊꯔꯒ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯣ ꯑꯩ ꯅꯃꯥꯕꯣꯛꯀ ꯋꯥꯔꯤ ꯇꯧꯒꯦ ꯏꯆꯦ ꯃꯪꯒꯣꯜꯗ ꯑꯣꯏꯅ ꯐꯝꯂꯨꯁꯤ ꯑꯅꯤꯗꯨ ꯂꯥꯛꯇꯨꯅ ꯃꯪꯒꯣꯜꯗ ꯐꯝ ꯂꯩ ꯊꯕꯥꯅ ꯍꯥꯏꯕꯤꯇꯣꯟ ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯋꯥꯅꯣ ꯏꯆꯦ ꯑꯇꯩ ꯅꯠꯇꯦ ꯊꯝꯕꯥꯜꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏ ꯊꯝꯕꯥꯜꯒꯤ ꯋꯥꯗꯤ ꯀꯩ ꯋꯥꯅꯣ ꯏꯆꯦ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯏꯆꯦ ꯑꯃꯅ ꯃꯃꯧ ꯑꯃ ꯄꯥꯝꯃꯤ ꯃꯆꯥ ꯑꯍꯜꯒꯤ ꯌꯩꯗꯅ ꯑꯩꯉꯣꯟꯗ ꯃꯤ ꯑꯐꯕ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯇꯥꯔꯛꯎ ꯍꯥꯏꯕ ꯀꯨꯏꯔꯕ ꯏꯃꯨꯡꯗꯣ ꯌꯥꯝ ꯐꯩ ꯁꯦꯜ ꯊꯨꯝ ꯄꯥꯏ ꯅꯨꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯌꯥꯝꯅ ꯇꯥꯏ ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯟꯅ ꯌꯦꯡꯕ ꯅꯠꯇꯦ ꯑꯗ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯊꯝꯕꯥꯜꯁꯦ ꯄꯤꯅꯤꯡꯕ ꯋꯥꯐꯝꯁꯤ ꯅꯪꯉꯣꯟꯗ ꯍꯧꯗꯣꯛꯀꯦ ꯈꯟꯕ ꯀꯨꯏꯔꯕꯅꯤ ꯃꯇꯥꯡ ꯆꯥꯗꯗꯨꯅ ꯑꯩꯅ ꯍꯧꯗꯣꯛꯇꯕꯅꯤ ꯅꯨꯄꯤ ꯄꯣꯛꯄꯅꯉꯩꯒꯤꯗꯤ ꯏꯌꯥ ꯑꯐꯕ ꯊꯤꯕ ꯃꯊꯧ ꯇꯥꯏꯅꯦ ꯑꯩꯒꯤꯗꯤ ꯍꯥꯏꯅ ꯏꯆꯥ ꯅꯨꯄꯤꯗꯣ ꯑꯐꯕ ꯏꯃꯨꯡꯗ ꯂꯩꯈ꯭ꯔꯦ ꯊꯝꯕꯥꯜꯁꯨ ꯏꯆꯥꯅꯤ ꯃꯥꯁꯨ ꯑꯩꯅ ꯑꯐꯕ ꯏꯃꯨꯡꯗ ꯊꯥꯖꯅꯤꯡꯉꯤ ꯅꯪꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ ꯑꯩꯁꯨ ꯏꯆꯥ ꯅꯨꯄꯤ ꯃꯊꯟꯇꯅꯤ ꯃꯥꯒꯤ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝꯕ ꯅꯠꯇꯦ ꯏꯆꯦꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯅꯨꯄꯤ ꯄꯣꯛꯄ ꯑꯩꯈꯣꯏꯒꯤꯗꯤ ꯏꯌꯥ ꯑꯐꯕ ꯊꯤꯕ ꯃꯊꯧ ꯇꯥꯏ ꯑꯩꯁꯨ ꯏꯆꯥꯁꯦ ꯑꯐꯕ ꯏꯃꯨꯡ ꯑꯃꯗ ꯊꯥꯖꯅꯤꯡꯂꯤꯕꯅꯤ ꯃꯥꯅꯒ ꯃꯊꯣꯡ ꯆꯥꯗꯕꯅꯦ ꯃꯥꯒꯤ ꯈꯟꯕꯗ ꯑꯩ ꯂꯥꯏꯃꯟ ꯑꯣꯏꯔꯕꯅꯤ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯗꯣ ꯑꯗꯨꯁꯨ ꯌꯥꯝꯅ ꯐꯩ ꯅꯪ ꯎꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯈꯪꯉꯤ ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯅꯨꯄꯥꯗꯨꯗꯤ ꯆꯍꯤ ꯈꯔ ꯂꯩꯁꯤꯜꯂꯤ ꯆꯍꯤ ꯂꯩꯁꯤꯟꯕꯁꯤꯅꯗꯤ ꯀꯣꯟꯅ ꯂꯥꯛꯆꯔꯛꯄꯅꯤꯀꯣ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡ ꯁꯣꯏꯍꯥꯕꯨꯗꯤ ꯑꯗꯨꯕꯨꯗꯤ ꯑꯩꯁꯨ ꯏꯆꯦ ꯑꯍꯟꯅ ꯍꯦꯟꯅ ꯄꯥꯝꯖꯩꯗ ꯅꯨꯄꯥꯗꯨꯒꯤ ꯃꯃꯥꯗꯨꯅ ꯇꯛꯄꯗ ꯈꯥꯡ ꯂꯥꯛ ꯉꯝꯗ꯭ꯔꯤ ꯂꯥꯛꯍꯜꯂꯒꯦ ꯅꯪ ꯀꯔꯤ ꯈꯜꯂꯤ ꯐꯗꯤ ꯐꯕ ꯅꯠꯇ꯭ꯔ ꯏꯆꯦ ꯍꯥꯏꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯊꯝꯕꯥꯜꯗ ꯂꯩꯕꯗ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯕ ꯅꯠꯇ꯭ꯔꯕ ꯂꯩꯕꯒꯤꯗꯤ ꯍꯥꯏꯕꯤꯇꯣꯟ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯩꯅ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯃꯃꯥꯗꯣ ꯃꯧ ꯄꯥꯝꯕꯅ ꯉꯥꯎꯔꯕꯅꯤ ꯑꯩꯈꯣꯏ ꯊꯝꯕꯥꯜꯅ ꯃꯃꯧ ꯍꯦꯛ ꯑꯣꯏꯈꯤꯕꯗ ꯅꯨꯄꯥꯗꯨꯅ ꯅꯠꯇ꯭ꯔꯁꯨ ꯃꯃꯥꯗꯨꯅꯅꯦ ꯂꯥꯏ ꯂꯥꯠꯄꯒꯨꯝ ꯂꯥꯠꯂꯒ ꯊꯝꯈ꯭ꯔꯗꯧꯅꯤ ꯐꯔꯦ ꯏꯆꯦ ꯃꯃꯥꯗꯣ ꯂꯥꯛꯍꯜꯂꯣ ꯀꯔꯝ ꯇꯧꯏ ꯌꯦꯡꯂꯒꯦ ꯐꯒꯗꯧꯕ ꯑꯣꯏꯔꯒꯅ ꯏꯆꯥꯁꯦ ꯍꯦꯛ ꯊꯥꯖꯕ ꯍꯥꯏꯗꯨꯅꯤ ꯃꯥꯒꯤ ꯃꯐꯝ ꯑꯃ ꯈꯪꯂꯕꯗꯤ ꯃꯄꯥꯁꯨ ꯑꯩꯁꯨꯅꯦ ꯄꯨꯟꯁꯤꯁꯦ ꯅꯦꯅꯥ ꯇꯥꯕ ꯍꯥꯏꯗꯣ ꯑꯣꯏꯔꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅꯤꯅ ꯄꯪꯌꯥꯗ ꯌꯥꯁꯤꯟꯅꯩ ꯊꯝꯕꯥꯜꯒꯤ ꯋꯥꯗꯤ ꯇꯥꯗ꯭ꯔꯤ ꯅꯠꯇꯦ ꯃꯥꯕꯨ ꯃꯥꯒꯤ ꯈꯪꯅꯕꯒ ꯂꯩꯕ ꯆꯥꯠꯂꯣ ꯂꯩꯔꯝꯃꯗꯤ ꯏꯁꯣꯞ ꯆꯣꯞꯅꯅꯤꯀꯣ ꯀꯗꯥꯏꯗꯒꯤꯅꯣ ꯏꯆꯦ ꯆꯃꯣꯠꯅꯕꯤꯁꯤꯕꯨ ꯅꯨꯄꯥꯒ ꯀꯣꯏꯕ ꯅꯠꯇꯦ ꯃꯥꯒꯤ ꯋꯥꯗꯤ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤꯅꯦ ꯑꯗꯨꯝ ꯌꯥꯒꯅꯤ ꯏꯆꯦꯒꯤ ꯃꯤꯗꯨꯗ ꯐꯔꯝꯕꯁꯤꯅꯤ ꯑꯩꯒꯤ ꯋꯥꯗꯤ ꯑꯁꯨꯝꯅ ꯌꯥꯁꯤꯟꯅꯈ꯭ꯔꯦ ꯄꯥꯎ ꯄꯤꯈꯤꯗꯨꯅ ꯅꯣꯡ ꯅꯤꯅꯤꯒꯤ ꯃꯇꯨꯡ ꯏꯕꯦꯍꯥꯏ ꯃꯃꯧ ꯍꯥꯏꯕ ꯍꯥꯏꯕꯤꯇꯣꯟ ꯍꯣꯏꯗ ꯂꯥꯛꯂꯔꯦ ꯉꯥꯡꯕꯒ ꯁꯛꯄꯒ ꯆꯤꯟ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯏꯕꯦꯍꯥꯏꯅꯤ ꯏꯃꯧꯅꯤꯒ ꯈꯜꯂꯣꯏꯀꯣ ꯏꯆꯥ ꯅꯤꯡꯉꯣꯜ ꯃꯪꯅꯤ ꯈꯟꯅ ꯂꯨꯅ ꯇꯧꯗꯅ ꯊꯝꯗꯧꯔꯤꯕꯅꯤ ꯏꯕꯦꯍꯥꯏꯒꯤ ꯋꯥꯗꯨꯗ ꯊꯝꯕꯥꯜ ꯏꯀꯥꯏꯕꯤꯒ ꯇꯧꯗꯅ ꯃꯃꯥꯏꯒꯗꯨ ꯂꯨꯞꯊꯈꯤꯕꯗꯒꯤ ꯊꯥꯡꯒꯠꯄ ꯉꯝꯕ ꯅꯠꯇꯦ ꯍꯥꯏꯕꯤꯇꯣꯟꯅ ꯈꯪꯗꯦ ꯏꯆꯦꯕꯦꯝꯃ ꯑꯩꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯕꯗꯣ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯅꯁꯨ ꯄꯥꯝꯃꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥꯁꯦ ꯃꯉꯥꯎꯁꯨ ꯌꯥꯝ ꯊꯤꯕꯅꯤ ꯑꯗꯨꯕꯨꯗꯤ ꯑꯉꯥꯡ ꯑꯣꯏꯗꯅ ꯇꯧꯖꯔꯤ ꯍꯌꯦꯡꯋꯥꯏ ꯃꯥꯅ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗꯁꯨ ꯃꯥꯒꯤ ꯃꯅꯤꯡ ꯑꯗꯨꯝ ꯇꯧꯖꯁꯅꯨ ꯑꯩꯅ ꯌꯥꯔꯤ ꯑꯗꯣ ꯏꯆꯦꯕꯦꯝꯃ ꯏꯕꯨꯡꯉꯣꯗꯨꯒꯤ ꯆꯍꯤꯗꯨꯕꯨ ꯀꯌꯥ ꯑꯣꯏꯔꯕꯅꯣ ꯌꯥꯝ ꯌꯥꯝꯕ ꯅꯠꯇꯦꯗ 90 ꯈꯖꯤꯛ ꯍꯦꯟꯕꯗ ꯉꯥꯏꯔꯤ ꯍꯥꯏꯕꯤꯇꯣꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥ ꯀꯔꯤꯑꯕ ꯆꯍꯤ 90 ꯍꯦꯟꯕꯗ ꯉꯥꯏꯔꯤꯑꯕ ꯆꯦꯕꯦꯝꯃ ꯑꯩ
kainom tawre kok singaurag ai gi sa sidi kun hen matamak ngai ni othok na khenakre mapa ma sa boi ba yaran nate hai biton nangi se isa nupa do chahi ni phu sure nasa ga sahi tangkhai khenare dana nasa nupi asia piroi haraka doribra adumna tawradi aidi loire aidi imo si othok na pamjaru hai biton na wa hai ge tawbaga tumi leiramba thambalna nokhi haire ikhoi man yadrasu aidi hai ko aidi ani na pamjeba kakani na pamiba bungo budi ibi hai harau ha kakani na pamiba imau tani nangni mau oidana kanan oini ge hai biton madi makuk pai khre thambalna adoi ma noina sanupa do masakati phajaba natro phajaye masaka phaja khrabazan hayeng nang mu unaba tharaki masaksu phajaba kaka su oiba yari kaino hoi ma ayari duhong budo ayari asum hek loisinki wari do ibi hai wakhal nungaina mayum hanki hai biton madi matha sana lehowe somda nang sisu lamyanba ayingbi kodhong maya duda ayingbi tholakpa gai dur leiringai yumlomda khana sainabagi makol tarak langni ayingbi gi manam mahal kethabi sauna hongamdre ai ko ai nang subya silaga leibirano ai gi ba khak natiye nang ni na bungse nang ta ton hoisu leiri nang ta yai su leiri moi de sukhra hai roi bema ngamdre bai khoi isa pha ho hoda ba ngamdri ngai sida nang ni da sa mu kana na ngam doi no nang su mama ni na sa sinna di hai rabadi karai de gi no ubra lakpra ngam le ba na sa gi tak tu leira ga piso ni on da ni ra ga lei ni hai bi gi wakhal do thadu nama tayai de su hai ruri ta ton da su hang ruri selam ta leiti hai ri ima su na ba da gi kai thil thok tre aduna sil su pai tre ai su supham nong pham lei ta bani na sil thok te ina moi ta su hoi da gi hang da nai bu kana da gi hang hai bu agang si na ram tra badi hai sil kai su hang la moi agang na ba si da isu upai lei ta tau ba asa se ngarang da gi lok kang khu da na tum chi ho lei ti hai ba sil do su kai lei ti hai ba kari nong khang de nga sa ai di ki lei ti hai ra mu ta da asuk kyam ikai khang ri si bu tan le hai di wa yang gang da ba si ta ti be ma nang no yum ma si da halak tu na lei ri ba si bu ai khoi si thau ai nei ra ga sa ge hai dur lak li bro ita ba hen ma le be ma nang khazit kharak ta ga na ti yang he le nang nakut na khung tik pa su na ti sura nom laga na sa do tha unya ai khoi da sum yet laga lei dau saruk pudi tan dro mi won da gi ngek lekta makhai siki ni ri ba do ai khoi di kai jeng nya tang ni kai tra so ai khoi oi ni kai ye ba cha ba su thak pi re ba simak ta da amuk makhai siki gi sel amuk ngamjadre be ma ngamjadre ai khoi da khak hai re no lei ri ba na bung na ma sing si da su khara hai ro ngang ba ya ba ngang lam laga ke thabi mung sangki aying bi wakhalam ma da tumin churita pham du da makhong yan tha pham laga lei lamyan ba thongal adom de gi aying bi mangon de yeng lei lamyan ba na yeng lak ti ba do aying bi ma na sui ma su nga si de lamyan ba da mun na yeng yamun na ma bi su tar aying bi na kap ni ba do kap kanu ma lei ri nang gi da mag hai na makhun ni ingit taw du na hai aying bi mabuk ning hen nung sirak khang ba ngam da phamlam ba da gi phuk hogat tu na phiji du na masin mensin kap tu na mahak imung tam na sen ki lamyan ba masin da tap na soni kasi su mo kap la ba kayang kuy na ay nang bu kapan ki gani ay sinang gini hay da matik yam na cha da ba hay to oy ra ay nang bu thi magi ayap to ay ngo da piru kay doke ay nang luwam nang nakapasi ay yeng mo ngam ting nang kaya ba piru ba namidang gi matam ni ibe hay masadon sinduna giri tag tu na wa hay ri hayeng sataba sukya roi hari basi nupi masadu da aina nang sak khangna na batharakani na hairam labani unada ba sukya da bani nupi do masaka phasa khrabaza nong su nung sikraba isam samlada ima nang se aina pam de tawnu haiba thabak se yam tawning bra khang nupi do aina khangna aige pam pusilakani haiba na tro asida imana igi mayum tu chatlaga toya paruri bu bu kari aigi wadi ima nang chopcha jani ko karigi sop tori ba sop pa yare aidi wa loi silamabat nang na sana khangna pusilak trabani na aina thiri bani hana kisimadi masak dagi matau dagi manam dagi maha dagi karim ti hek soidi angang so angang ni hayeng sa to na yenglura ura khangni phajabani masak ma ai pam makha ta ba nang de ibi haina marak thalai hey adu da narolo lakan sahi do ngang nati kasai nangi sahi do haibdi imong do
ꯏꯃꯧ ꯑꯣꯏꯗꯨꯒꯤ ꯇꯧꯔꯤꯗꯨꯒꯤ ꯃꯃꯥꯗꯣ ꯂꯦꯛꯊꯒꯦ ꯇꯧꯔꯤꯕꯅꯤ ꯊꯥ ꯅꯠꯇꯦ ꯑꯃꯨꯛ ꯍꯥꯏꯕꯗ ꯒ꯭ꯌꯥꯟ ꯇꯥꯅꯁꯤ ꯍꯌꯦꯡ ꯆꯠꯂꯒ ꯎꯅꯔꯨꯁꯣ ꯎꯔꯒꯅꯦ ꯁꯨꯡꯏ ꯄꯥꯝꯂꯛꯀꯅꯤ ꯎꯗꯅꯤ ꯍꯦꯛꯇ ꯄꯥꯝꯕ ꯍꯧꯅꯗꯦ ꯂꯝꯌꯥꯟꯕ ꯀꯔꯤꯁꯨ ꯈꯨꯝꯂꯨꯗ꯭ꯔꯦ ꯈꯨꯝꯂꯨꯕꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯈꯪꯏ ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯠꯂꯒ ꯎꯅꯔꯨꯔꯒ ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯅꯨꯄꯤꯗꯨꯗ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯇꯨꯃꯤꯟ ꯂꯩꯔꯤ ꯃꯥ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯃꯥꯅ ꯇꯛꯇꯨꯅ ꯂꯝꯌꯥꯟꯕ ꯊꯝꯕꯥꯜ ꯎꯅꯕ ꯂꯥꯛꯂꯤ ꯊꯝꯕꯥꯜꯒꯤ ꯃꯁꯛ ꯎꯕꯗꯗ ꯑꯗꯨꯝ ꯈꯪꯂꯦ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯄꯦꯠ ꯄꯦꯠ ꯂꯥꯎꯕ ꯑꯉꯥꯡꯅꯤ ꯍꯥꯏꯕ ꯊꯝꯕꯥꯜ ꯂꯝꯌꯥꯟꯕ ꯎꯕꯗ ꯏꯀꯥꯏꯕꯒ ꯇꯧꯏ ꯋꯥꯒ ꯉꯥꯡꯗꯦ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯅꯗꯦ ꯊꯝꯕꯥꯜ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯆꯍꯤ ꯌꯥꯝꯅꯁꯨ ꯃꯁꯛꯀꯗꯤ ꯐꯖꯩꯅꯦ ꯂꯝꯌꯥꯟꯕ ꯇꯞꯅ ꯋꯥꯔꯤ ꯍꯧꯔꯛꯏ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯈꯨꯔꯥ ꯑꯦꯍꯦ ꯇꯥꯗꯗꯤ ꯆꯥꯔꯕꯣ ꯆꯥꯔꯦ ꯁꯦ ꯆꯣꯔꯐꯣꯟꯅꯤ ꯑꯩꯅ ꯏꯅꯦ ꯊꯦꯝꯕꯤ ꯍꯣꯏꯗꯒꯤ ꯍꯨꯔꯥꯜꯂꯛꯄꯅꯤ ꯌꯥꯝ ꯍꯥꯎꯕꯅꯤ ꯆꯥꯎ ꯂꯝꯌꯥꯟꯕ ꯍꯨꯔꯥꯜꯂꯛꯄꯅꯤ ꯍꯥꯏꯕꯗꯨꯗ ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯊꯝꯕꯥꯜ ꯅꯣꯛꯇꯨꯅ ꯏꯅꯦ ꯊꯦꯝꯕꯤ ꯍꯥꯏꯗꯣ ꯌꯥꯝ ꯂꯤꯛꯑꯦꯕ ꯃꯣꯏꯗꯒꯤ ꯄꯣꯠꯅ ꯑꯝꯐꯥꯎ ꯂꯧꯕ ꯌꯥꯗꯦ ꯍꯩꯔꯥ ꯄꯥꯜꯂꯁꯨ ꯃꯤ ꯄꯤꯖꯅꯤꯡꯗꯦ ꯃꯤꯒꯤꯔꯥ ꯃꯥꯅ ꯑꯗꯨꯝ ꯍꯦꯛꯏ ꯑꯗꯨꯗꯤ ꯑꯩꯁꯨ ꯃꯣꯏ ꯆꯣꯔꯐꯣꯜ ꯍꯥꯎꯕꯗꯣ ꯇꯨꯃꯤꯟꯅ ꯃꯥ ꯎꯗ꯭ꯔꯤꯉꯩꯗ ꯍꯦꯛꯇꯂꯛꯄꯅꯤ ꯆꯥꯋꯣ ꯆꯥꯅꯤꯡꯗꯦ ꯅꯪ ꯆꯥꯖꯧ ꯍꯌꯦꯡꯈꯩꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯍꯥꯏꯗꯅ ꯍꯦꯛꯄ ꯐꯠꯇꯦ ꯁꯤꯒꯤ ꯋꯥꯁꯤ ꯇꯣꯛꯁꯤ ꯅꯠꯇꯦ ꯅꯪꯕꯨ ꯌꯨꯝ ꯄꯥꯟꯅꯤ ꯂꯨꯍꯣꯡꯅꯤ ꯀꯥꯏꯅ ꯇꯧꯔꯤꯁꯤꯕꯨ ꯀꯔꯤ ꯊꯕꯛ ꯈꯗꯤ ꯍꯩꯔꯕꯒꯦ ꯑꯩꯅ ꯎꯕꯗꯗꯤ ꯅꯅꯥꯇꯣꯟ ꯁꯨꯃꯥꯡꯒꯗꯣ ꯈꯔ ꯏꯊꯪ ꯊꯥꯡꯕꯒꯨꯝꯅ ꯇꯧꯏꯗ ꯅꯅꯞ ꯆꯣꯕꯒꯤ ꯃꯥꯜꯂꯤ ꯊꯝꯕꯥꯜ ꯏꯀꯥꯏꯔꯞ ꯇꯞꯂꯤ ꯍꯣꯏ ꯈꯤꯇꯪ ꯆꯣꯈꯤꯕꯒꯤ ꯁꯤꯠꯄꯩꯅꯤ ꯊꯕꯛꯄꯨꯗꯤ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯆꯥꯕ ꯍꯩ ꯏꯔꯨꯁꯨ ꯏꯃꯥꯅ ꯃꯔꯛꯇ ꯂꯨꯖꯩ ꯑꯩꯅ ꯂꯨꯖꯕ ꯁꯦꯡꯗꯦꯅ ꯋꯥꯏꯕꯨꯗꯤ ꯁꯤꯠꯄ ꯍꯩ ꯑꯇꯩꯗꯤ ꯍꯩꯇꯦꯗ ꯐꯖꯩꯅꯦ ꯏꯔꯨ ꯐꯥꯎꯅ ꯃꯥꯅ ꯂꯨꯖꯔꯤꯕ ꯅꯪꯅ ꯅꯌꯨꯝ ꯄꯥꯟꯗꯣꯏꯕ ꯂꯨꯍꯣꯡꯗꯣꯏꯕ ꯑꯁ ꯑꯗꯨꯃꯥꯏꯅ ꯍꯩꯖꯤꯜꯂꯗꯤ ꯏꯀꯥꯏꯖꯔꯦ ꯉꯝꯖꯔꯔꯣꯏ ꯑꯩ ꯀꯨꯏꯅ ꯐꯝꯃꯒ ꯆꯠꯆꯈ꯭ꯔꯒꯦ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄꯣꯠꯇꯅꯤ ꯍꯦꯛꯇ ꯆꯦꯟꯈꯤ ꯂꯝꯌꯥꯟꯕ ꯂꯥꯎꯗꯨꯅ ꯍꯩ ꯉꯥꯏꯈꯣꯅꯦ ꯋꯥ ꯍꯥꯏꯗ ꯋꯥꯠꯂꯤꯌꯦ ꯉꯥꯏꯈꯣꯕ ꯍꯣ ꯀꯣꯟꯅ ꯍꯥꯏꯔꯣ ꯇꯥꯗ ꯑꯩ ꯏꯀꯥꯏꯌꯦꯕ ꯀꯣꯟꯅ ꯃꯌꯥꯝ ꯍꯥꯏꯔꯣ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯆꯠꯂꯦ ꯄꯨꯔꯥ ꯁꯣꯅꯣꯅꯤꯀꯣ ꯅꯠꯇꯦꯕꯨ ꯀꯔꯤꯅꯣꯕ ꯇꯧꯗꯣꯏꯁꯦ ꯃꯅꯞ ꯄꯥꯎꯆꯣꯕ ꯐꯠꯇ꯭ꯔꯤꯕ ꯑꯉꯥꯡꯁꯤꯕꯨ ꯏꯃꯥꯁꯤꯅ ꯀꯗꯥꯏꯗꯒꯤ ꯍꯥꯏꯖꯤꯟꯗꯅ ꯍꯥꯏꯔꯝꯃꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩꯗꯤ ꯄꯦꯜꯂꯕꯅꯤ ꯂꯝꯌꯥꯟꯕ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯌꯨꯝ ꯌꯧꯕꯒ ꯃꯃꯥꯗ ꯏꯁꯧ ꯇꯧꯏ 이마는 또 시부 ꯀꯩ ꯅꯠꯇꯦ ꯀꯩꯅꯣ 이마는 또 시 ꯀꯩꯅꯣ ꯍꯥꯏꯕ ꯍꯥꯏ ꯀꯃꯥꯏ ꯇꯧꯔꯦ ꯃꯁꯛꯀꯗꯤ ꯐꯖꯕꯅꯤ ꯅꯠꯇꯦ ꯅꯪꯕꯨ ꯄꯥꯝꯂꯕ ꯍꯥꯏꯕꯅꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯇꯥꯅꯤꯡꯗꯦ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯅꯨꯄꯤ ꯍꯥꯏꯅ ꯁꯤꯡꯅꯔꯤꯅꯦꯅ ꯏꯔꯨ ꯐꯥꯎ ꯃꯇꯣꯝꯇ ꯂꯨꯖꯕ ꯍꯩꯇꯕꯤ ꯑꯉꯥꯡ ꯄꯦꯠ ꯄꯦꯠ ꯂꯥꯎꯕꯤ ꯏꯆꯥ ꯑꯣꯏ ꯌꯥꯕꯤ ꯑꯃ ꯍꯥꯏꯅꯔꯝꯂꯒ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯦ ꯀꯔꯤ ꯋꯥꯇꯥꯅꯣ ꯉꯝꯃꯣꯏ ꯑꯩꯗꯤ ꯉꯝꯃꯣꯏꯕ ꯅꯣꯏ ꯀꯅꯥꯅꯣ ꯂꯨꯍꯣꯡꯕꯗꯣ ꯑꯉꯥꯡ ꯃꯆꯥ ꯏꯆꯥꯒꯨꯝꯕꯗꯨꯕꯨ ꯑꯩꯅ ꯀꯃꯥꯏ ꯂꯧꯗꯣꯏꯅꯣ ꯉꯝꯃꯣꯏ ꯍꯥꯏꯁꯤꯗꯤ 이 그다이들이 소폰 후라는 분이 싸우고 너무이 수공가뭐 야이지 입이 하이 녹든 하이마 소폰 가수 비라클리바 싸워이다나 낭디 싸라고 나도 후라는 뭐 소폰도 아이는 가기 싸도 싸로이 이마 아이드네 누피도 로봉가 뭐이고 이나오는 파우 한닝이 야망강 랑와람는 이 포타우르사 쇠다 뺏빠 강 레이다 람얀 바상키바가 입이 하이 녹페타우나 하이세 가나데 누밋 아파밤 ꯌꯦꯡꯂꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯨꯔꯒꯦ ꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯔ ꯍꯦꯛꯇ ꯌꯥꯔꯗꯧꯁꯤꯉꯥꯏ ꯈꯨꯃꯨ ꯊꯣꯛ ꯅꯨꯄꯤ ꯐꯪꯗꯕꯁꯤꯗꯤ ꯃꯁꯥꯅ ꯄꯥꯝꯗꯦ ꯍꯥꯏꯅ ꯏꯕꯤꯍꯥꯏ ꯃꯥꯅ ꯑꯅꯝ ꯀꯟꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯔꯨꯔꯦ ꯑꯊꯨꯕꯤꯗ ꯍꯣꯡꯕ ꯍꯥꯏꯅ ꯌꯥꯅꯔꯤ ꯃꯔꯛꯁꯤꯗ ꯑꯌꯤꯡꯕꯤ ꯑꯃꯗꯤ ꯂꯝꯌꯥꯟꯕꯁꯨ ꯈꯖꯤꯛ ꯅꯛꯁꯤꯟꯅꯕ ꯍꯧꯔꯤ ꯏꯅꯥꯎꯕ ꯃꯥꯗꯤ ꯄꯪꯍꯥꯗ ꯍꯔꯥꯎꯈ꯭ꯔꯦ ꯃꯌꯥꯝꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯥꯁꯨ ꯅꯨꯄꯤ ꯊꯤꯔꯗꯧꯅꯤ ꯁꯤꯗ ꯃꯨꯛꯇꯅ ꯂꯩꯈ꯭ꯔꯦ ꯂꯝꯌꯥꯟꯕ ꯍꯟꯖꯤꯟ ꯃꯃꯥꯗ ꯌꯥꯅꯤꯡꯗꯕ ꯎꯠꯇꯨꯅ ꯍꯥꯏ ꯌꯥꯗꯦ ꯇꯥꯕꯤꯗꯦ ꯃꯃꯥꯅ ꯃꯔꯩ ꯆꯀ꯭ꯔꯤꯗꯤ ꯅꯨꯡꯇꯤꯒꯤ ꯇꯧꯅꯔꯤ ꯏꯃꯨꯡꯗꯣ ꯂꯨꯍꯣꯡꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕꯗꯨꯗ ꯂꯝꯌꯥꯟꯕ ꯂꯩꯐꯝ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯑꯌꯤꯡꯕꯤꯒ ꯎꯅꯗꯨꯅ ꯑꯌꯤꯡꯕꯤ ꯃꯉꯣꯟꯗ ꯆꯦꯜꯂꯁꯤ ꯍꯥꯏꯗꯨꯅ ꯒꯤꯔꯤ ꯇꯛꯏ ꯇꯥ ꯂꯝꯌꯥꯟꯕ ꯏꯕꯥꯅꯤ ꯀꯩꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯪ ꯄꯥꯈꯪꯅꯤ ꯏꯃꯥ ꯍꯣꯏꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯨꯗ ꯅꯪ ꯌꯥꯈ꯭ꯔꯣ ꯑꯩꯗꯤ ꯏꯆꯥꯁꯨ ꯂꯩꯔꯦ ꯂꯝꯌꯥꯟꯕ ꯉꯁꯤꯗꯤ ꯈꯔ ꯐꯤꯡꯒꯠꯂꯛꯇꯨꯅ ꯍꯥꯏ ꯑꯌꯤꯡꯕꯤ ꯅꯨꯡꯁꯤꯕꯗ ꯃꯧ ꯍꯥꯏꯕ ꯂꯩꯇꯦ ꯅꯪꯅ ꯅꯄꯨꯔꯣꯏꯕ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩ ꯅꯪꯕꯨ ꯍꯟꯅ ꯌꯦꯡꯂꯝꯂꯣꯏ ꯅꯪꯅ ꯅꯔꯥꯏꯕꯛ ꯊꯤꯕꯁꯤꯗ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤꯒꯅꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯅꯨꯡꯁꯤ ꯄꯨꯟꯁꯤꯒꯤ ꯅꯪꯒ ꯄꯨꯟꯁꯤꯒꯤ ꯂꯝꯕꯤ ꯆꯠꯃꯤꯟꯅꯅꯤꯡꯉꯤ ꯆꯠꯅꯕꯤ ꯁꯃꯥꯖ ꯏꯃꯨꯡ ꯃꯅꯨꯡ ꯅꯪ ꯃꯍꯤ ꯀꯔꯤꯝꯇ ꯈꯟꯗꯕ꯭ꯔꯥ ꯅꯪꯗꯅ ꯑꯩꯒꯤ ꯂꯦꯞꯄꯨ ꯄꯨꯝꯅꯃꯛ ꯑꯩꯅ ꯊꯦꯡꯅꯒꯦ ꯂꯝꯌꯥꯟꯕ ꯅꯣꯏꯒꯤ ꯏꯃꯥꯅ ꯑꯁꯥ ꯀꯥꯏꯕꯒꯤ ꯀꯞꯄꯗꯣ ꯅꯪ ꯌꯦꯡꯕ ꯉꯝꯂꯣꯏ ꯑꯌꯤꯡꯕꯤ ꯑꯩꯗꯤ ꯅꯪ ꯅꯠꯇꯕ ꯀꯅꯥꯁꯨ ꯍꯟꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯏꯃꯥꯒꯤꯗꯤ ꯑꯩ ꯊꯦꯝꯒꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯅꯪ ꯌꯥꯔꯣꯕ ꯑꯌꯤꯡꯕꯤ ꯇꯧꯐꯝ ꯈꯪꯗ ꯃꯤꯠꯌꯦꯡꯅ ꯂꯝꯌꯥꯟꯕꯗ ꯌꯦꯡꯉꯤ ꯏꯕꯤꯍꯥꯏ ꯃꯆꯥꯅꯨꯄꯥꯅ ꯅꯨꯄꯤ ꯆꯦꯜꯂꯦ ꯄꯥꯎ ꯇꯥꯕꯗ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ
ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯗꯨ ꯃꯧꯅꯤ ꯃꯆꯥ ꯂꯩꯔꯦ ꯇꯥꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯟꯊꯅꯤꯡꯂꯦ ꯃꯥꯗꯤ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯔꯤꯁꯦ ꯂꯨꯍꯣꯡꯕ ꯍꯌꯦꯡꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯕꯅꯦ ꯂꯣꯏꯔꯦ ꯑꯩ ꯂꯣꯏꯔꯦꯕ ꯅꯠꯇꯦ ꯃꯥꯅ ꯈꯟꯖꯕ ꯃꯤ ꯂꯩ ꯍꯥꯏꯕꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯕꯁꯨ ꯈꯪꯍꯜꯂꯝꯂꯕꯗꯤ ꯑꯩꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯇꯣꯏꯁꯦ ꯆꯣꯞꯐꯝꯈꯤꯗ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯄꯦꯟꯗꯦꯕ ꯃꯃꯥ ꯑꯝꯇ ꯀꯞ ꯂꯥꯎ ꯇꯧꯔꯛꯈꯤꯅꯣ ꯑꯩ ꯃꯊꯥ ꯁꯥꯏ ꯂꯨꯍꯣꯡꯕ ꯍꯌꯦꯡꯗ ꯉꯥꯏꯔꯀꯥꯟꯁꯤꯗ ꯀꯩꯅꯣ ꯇꯧꯗꯣꯔꯤꯁꯤꯕꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤ ꯁꯤꯕꯅ ꯐꯔꯦ ꯑꯩꯗꯤ ꯇꯥꯅꯤꯡꯗꯦ ꯃꯄꯥ ꯅꯪ ꯅꯠꯇꯦ ꯁꯤꯗꯧꯔꯤꯁꯦ ꯑꯩꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯨꯝꯗꯣꯔꯤꯁꯦ ꯅꯨꯄꯤ ꯃꯌꯨꯝꯗꯨꯗ ꯑꯇꯩ ꯂꯣꯏ ꯇꯣꯛꯈ꯭ꯔꯣ ꯆꯣꯞꯄ ꯏꯀꯥꯏꯕ ꯂꯣꯏ ꯇꯣꯛꯈ꯭ꯔꯣꯕ ꯅꯆꯥ ꯅꯨꯄꯥꯅ ꯆꯦꯜꯂꯛꯂꯤꯕ ꯅꯨꯄꯤꯁꯦ ꯃꯧꯅꯦ ꯃꯆꯥꯁꯨ ꯂꯩꯔꯦ ꯅꯠꯇꯦ ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯪꯁꯤ ꯁꯤꯕꯅ ꯐꯔꯦꯕ ꯑꯩ ꯁꯤꯈꯤꯕꯅ ꯐꯔꯦꯒ ꯑꯩ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯁꯨꯛꯆꯥ ꯆꯥꯗꯅ ꯏꯅꯥꯎꯕ ꯏꯁꯧ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ ꯅꯣꯏꯅ ꯄꯪꯀꯞꯇ ꯀꯞꯅꯩ ꯑꯩꯅ ꯁꯣꯝꯗ ꯆꯥꯛ ꯂꯥꯝꯅ ꯁꯤꯗꯧꯔꯦ ꯏꯃꯥ ꯈꯔ ꯀꯞꯄꯗꯤ ꯌꯥꯔꯦ ꯑꯩ ꯆꯥꯛ ꯂꯥꯝꯃꯤ ꯆꯥꯛ ꯑꯝꯇ ꯊꯤꯔꯨ ꯂꯥꯛꯑꯣ ꯂꯣꯏꯔꯝꯃꯨ ꯀꯞ ꯏꯕꯦ ꯍꯥꯏ ꯃꯈꯣꯡꯗ ꯇꯣꯡꯕ ꯐꯤꯅꯥꯠꯇꯨ ꯁꯠꯂꯒ ꯈꯪꯂꯪ ꯂꯪꯂꯛꯏ ꯊꯣꯔꯥꯕꯤ ꯃꯆꯥ ꯅꯪꯅ ꯁꯤꯔꯣ ꯑꯁꯨꯛ ꯃꯊꯥ ꯁꯥꯔꯤꯉꯩꯁꯤꯗ ꯆꯥꯛ ꯀꯥꯏꯅ ꯃꯅꯤꯅ ꯊꯝꯖꯤꯜꯂꯨ ꯃꯃꯥ ꯅꯥꯃꯗꯨꯒ ꯆꯠꯂꯒ ꯂꯪꯁꯤꯟꯀꯣ ꯃꯃꯥꯏꯁꯤꯗ ꯇꯥꯟꯖꯥ ꯃꯦꯟꯖꯥ ꯌꯥꯝ ꯈꯪꯗ꯭ꯔꯗꯤ ꯀꯩꯅꯣ ꯏꯃꯥ ꯉꯧꯔꯤ ꯐꯩꯔꯤ ꯍꯦꯛ ꯇꯧꯔꯗꯨꯅ ꯐꯤꯅꯥꯠꯅꯤ ꯀꯥꯏꯅ ꯏꯄꯩ ꯄꯩꯕ ꯆꯃꯣꯠꯅꯕꯁꯤꯗ ꯊꯨꯝꯃꯩꯗꯨꯕꯨ ꯃꯥꯏꯗꯒ ꯄꯥꯜꯂꯝꯃꯗꯤ ꯆꯍꯤ 1,000ꯒꯤ ꯄꯥꯛꯄ ꯂꯪꯁꯤꯟꯗꯧ ꯃꯥꯜꯂꯤꯅꯦ ꯍꯦ ꯏꯅꯥꯎꯕ ꯅꯪ ꯀꯥꯏꯗꯅꯣ ꯆꯠꯈ꯭ꯔꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯗꯤꯅꯦ ꯅꯪ ꯅꯁꯥꯅ ꯎꯗꯣ ꯄꯤꯗ꯭ꯔꯦꯛ ꯊꯨꯗꯦꯛꯂꯒ ꯇꯨꯔꯦꯟꯗ ꯂꯪꯈꯤꯕ ꯁꯣꯏꯔꯣꯏ ꯅꯪ ꯆꯠꯈ꯭ꯔꯒꯦ ꯑꯩꯁꯨ ꯅꯨꯄꯤ ꯁꯦꯝꯕ ꯆꯠꯈ꯭ꯔꯒꯦ ꯍꯩ ꯋꯥꯊꯤ ꯇꯧꯅꯨ ꯂꯥꯟꯖꯥꯎꯅꯤ ꯍꯌꯦꯡ ꯊꯣꯛꯇꯣꯏꯁꯦ ꯒ꯭ꯌꯥꯟ ꯇꯥꯎ ꯀꯥꯇꯨ ꯀꯔꯟ ꯇꯧ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡꯗꯤ ꯃꯤꯅ ꯍꯥꯠꯇꯣꯛꯈꯤꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯤꯈ꯭ꯔꯁꯨ ꯅꯪꯅ ꯅꯌꯥꯝꯕꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯁꯪꯅ ꯍꯦꯛ ꯅꯥꯎꯌꯣꯛꯅ ꯀꯣꯟꯕꯤꯔꯛꯎ ꯏꯅꯥꯎꯕ ꯃꯃꯤꯠ ꯃꯅꯥ ꯌꯨꯡꯈꯠꯂꯒ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯃꯧ ꯆꯦꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯉꯥꯎꯔꯕ ꯈꯪꯗꯦ ꯅꯣꯏꯅ ꯇꯔꯦꯠ ꯅꯥꯎ ꯑꯗꯨꯋꯥꯏꯗ ꯇꯧ ꯉꯥꯎꯃꯤꯟꯅꯍꯧꯔꯣ ꯑꯩꯗꯤ ꯆꯠꯂꯦ ꯇꯧꯔꯣ ꯅꯣꯏ ꯊꯣꯛꯄ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯏꯕꯦ ꯍꯥꯏ ꯃꯆꯥ ꯑꯍꯜꯕꯨ ꯍꯟꯅ ꯌꯦꯡꯗꯦ ꯀꯧꯁꯨ ꯀꯧꯁꯤꯟꯗꯦ ꯃꯅꯤꯁꯨ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯎ ꯍꯩꯗꯣꯛꯄ ꯆꯠꯇꯦ ꯑꯌꯦꯡꯕꯒꯤ ꯏꯃꯨꯡꯅꯁꯨ ꯁꯥꯎꯗꯨꯅ ꯏꯟꯊꯣꯛꯂꯦ ꯑꯌꯦꯡꯕꯤ ꯑꯃꯗꯤ ꯂꯝꯌꯥꯟꯕꯒꯤ ꯃꯔꯨꯞ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯔꯤ ꯍꯥꯏꯗꯕꯗꯤ ꯌꯥꯗꯕꯅꯤ ꯃꯅꯤ ꯑꯃꯗꯤ ꯑꯍꯜ ꯈꯔ ꯌꯥꯝ ꯀꯤꯅ ꯊꯝꯕꯥꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯔꯤ ꯊꯝꯕꯥꯜ ꯃꯥꯗꯤ ꯅꯤꯡꯊꯤꯖꯅ ꯀꯦꯗꯨꯅ ꯀꯨꯟꯗꯣ ꯂꯦꯡꯕ ꯍꯧꯔꯝꯂꯦ ꯊꯝꯕꯥꯜꯒꯤ ꯃꯄꯥ ꯇꯣꯃꯥꯜ ꯃꯅꯤ ꯂꯥꯛꯄ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯅ ꯍꯪꯉꯤ ꯀꯩꯗꯧꯔꯤ ꯚꯥꯏ ꯑꯌꯨꯛꯁꯤꯗ ꯅꯠꯇꯦ ꯀꯔꯤ ꯑꯁꯤꯟꯕ ꯍꯥꯏꯗꯕ ꯌꯥꯗꯕ ꯋꯥꯒ ꯂꯩꯔꯒꯦ ꯍꯥꯏꯕꯅꯤ ꯍꯦꯛꯇ ꯂꯥꯛꯄꯤꯔꯤꯁꯤꯕꯣ ꯃꯅꯤ ꯏꯛꯑ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯇꯞꯅ ꯍꯥꯏ ꯃꯤ ꯇꯥꯍꯟꯗ ꯅꯥꯀꯜ ꯑꯃꯗ ꯄꯨꯊꯣꯛꯂꯒ ꯁꯦꯟ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯏꯁꯨ ꯌꯥꯝ ꯏꯀꯥꯏ ꯏꯆꯥ ꯅꯨꯄꯥꯗꯣ ꯉꯔꯥꯡ ꯅꯨꯄꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯀꯩꯅꯣ ꯑꯩꯁꯤꯕꯨ ꯅꯠꯇꯦ ꯁꯤꯕꯨ ꯋꯥꯅꯤꯅ ꯍꯥꯏꯕ ꯂꯥꯛꯄꯤꯔꯤꯁꯤꯕꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯁꯤꯕꯨ ꯐꯥꯒꯤꯔꯣꯕ ꯑꯩꯈꯣꯏꯁꯦ ꯀꯗꯥꯏꯗꯒꯤ ꯐꯥꯒꯤ ꯑꯣꯏꯔꯒꯗꯒꯦ ꯐꯥꯒꯤ ꯅꯠꯇꯦ ꯏꯁꯦꯟ ꯅꯕꯥꯏꯁꯨ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ ꯏꯕꯥꯏ ꯃꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯕꯨ ꯆꯪꯁꯤ ꯁꯤꯌꯨ ꯍꯥꯏꯕꯅꯤ ꯏꯕꯥꯏꯒꯤ ꯋꯥꯁꯦ ꯅꯆꯥ ꯋꯥꯔꯛꯄ ꯉꯝꯗꯕ ꯂꯨꯍꯣꯡꯕꯁꯤꯕꯨ ꯐꯥꯒꯤꯔꯣ ꯇꯧꯔꯤꯕꯁꯤꯕꯨ ꯁꯤꯔꯤꯕ ꯂꯥꯛꯂꯤ ꯃꯌꯥꯝꯁꯤ ꯐꯥꯒꯤꯔꯣ ꯃꯅꯤꯡ ꯑꯗꯨꯗ ꯉꯨꯔꯨꯡ ꯉꯪꯅꯕꯗꯨꯗ ꯍꯥꯏꯕꯤꯇꯣꯟ ꯃꯥꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯩ ꯃꯅꯤ ꯂꯩꯔꯝꯕꯗꯨꯗ ꯃꯥꯁꯨ ꯉꯛꯂꯗꯨꯅ ꯍꯪꯉꯤ ꯇꯥꯗ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯦꯛꯇ ꯂꯦꯡꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯑꯌꯨꯛꯁꯤꯗ ꯇꯣꯃꯥꯜ ꯁꯥꯎꯅ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔꯗꯣ ꯉꯔꯥꯡ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯤ ꯑꯗꯨꯒꯤ ꯂꯨꯍꯣꯡꯕ ꯇꯣꯛꯂꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤ ꯍꯥꯏꯕ ꯂꯨꯍꯣꯡꯕ ꯇꯣꯛꯂꯁꯤ ꯍꯥꯏꯕ ꯇꯥꯗ ꯑꯗꯨꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯎꯁꯤꯠꯇꯕꯗꯨ ꯇꯧꯔꯛꯀꯅꯨ ꯂꯨꯍꯣꯡꯕꯁꯤꯕꯨ ꯐꯥꯒꯤꯔꯣ ꯁꯤꯐꯥꯎ ꯆꯠꯇꯨꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯅ ꯂꯨꯍꯣꯡꯗꯧꯕꯒꯤ ꯄꯨꯡꯆꯥ ꯈꯔꯇꯃꯛ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯩꯅꯣꯕ ꯌꯥꯔꯣꯏ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯆꯥꯒꯤ ꯄꯨꯟꯁꯤꯗ ꯑꯊꯤꯕ ꯇꯥꯛꯐꯝ ꯇꯥꯕ ꯌꯥꯔꯣꯏ ꯅꯆꯥ ꯅꯨꯄꯥꯗꯣ ꯉꯝꯅꯕ ꯇꯥꯗꯅ ꯐꯥꯔꯒ ꯑꯣꯏꯔꯕꯁꯨ ꯂꯨꯍꯣꯡꯗꯕꯗ ꯌꯥꯔꯣꯏ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤ ꯃꯅꯤ ꯇꯧꯐꯝ ꯈꯪꯗ ꯑꯩꯕꯨ ꯀꯔꯤ ꯇꯣꯃꯥꯜ ꯍꯩ ꯃꯃꯥ ꯆꯠ ꯏꯃꯨꯡꯗꯒꯤ ꯊꯥꯡꯖꯧꯗꯨ ꯂꯧꯊꯣꯛꯎꯁꯨ ꯆꯠꯂꯣ ꯊꯥꯡꯖꯧꯗꯨꯅ ꯃꯀꯣꯛ ꯑꯁꯤ ꯀꯛꯊꯠꯀꯦ ꯃꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯏꯆꯦ ꯏꯕꯨꯡ ꯅꯪꯕꯨ ꯑꯃꯨꯛꯇ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯊꯥꯡ ꯇꯦꯟꯒꯤ ꯋꯥꯐꯝꯗꯨ ꯄꯜꯂꯛꯀꯅꯨ ꯃꯤꯍꯨꯟꯁꯤ ꯁꯦꯟꯒꯥ ꯁꯦꯡꯒꯨꯝꯅꯤ ꯋꯥꯁꯤ ꯀꯔꯤꯅ ꯐꯒꯗꯒꯦꯗꯨ ꯃꯨꯟꯅ ꯈꯟꯅꯁꯤ ꯁꯧꯒꯠꯄꯒꯤ ꯃꯇꯝ ꯅꯠꯇꯦ ꯍꯧꯖꯤꯛ ꯁꯥꯎꯗ꯭ꯔꯕꯗꯤ ꯑꯩꯕꯨ ꯀꯣꯟꯅ ꯁꯥꯎꯕ ꯐꯔꯒ ꯁꯥꯎ ꯍꯥꯏꯔꯤꯕ꯭ꯔꯣ ꯇꯥꯗ ꯑꯩꯒꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯡꯅꯤ ꯏꯆꯥ ꯃꯇꯣꯝꯇꯅꯤ ꯏꯆꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯃꯤꯡꯆꯠ ꯊꯤꯅꯕ ꯃꯤꯅ ꯅꯣꯛꯅꯐꯝ ꯑꯣꯏꯅꯅꯕ ꯊꯕꯛꯇꯤ ꯇꯧꯕꯈꯛ ꯌꯥꯏ ꯇꯥꯗ ꯍꯣꯏꯅ ꯉꯝꯅꯅꯕ ꯅꯆꯥꯗꯨ ꯄꯨꯔꯛꯇꯨꯅ ꯂꯨꯍꯣꯡ ꯐꯝꯍꯟꯒꯗꯧꯕꯅꯤ ꯃꯅꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯋꯥꯈꯜ ꯑꯃ ꯈꯟꯕꯒꯨꯝ
ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯒ ꯇꯞꯂꯞ ꯃꯤ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ ꯑꯃꯁꯨ ꯀꯥꯏꯗꯅꯕ ꯁꯨꯝꯗꯧꯔꯁꯤꯔꯣ ꯀꯔꯤꯕꯨꯅꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯃꯌꯥꯝꯕꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯑꯣꯏꯅ ꯍꯣꯡꯂꯁꯤ ꯍꯥꯏꯕꯕꯨ ꯇꯣꯃꯥꯜ ꯑꯃꯗꯤ ꯍꯥꯏꯕꯤꯇꯣꯟ ꯑꯃꯒ ꯌꯦꯡꯅꯩ ꯍꯥꯏꯕꯤꯇꯣꯟꯅ ꯀꯔꯤꯗꯤ ꯎꯄꯥꯏ ꯂꯩ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥꯒꯤ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯔꯣꯏ ꯃꯅꯥꯎ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯍꯣꯡꯕ ꯇꯥꯔꯦ ꯇꯥꯗ ꯍꯣꯏꯅ ꯇꯧꯔꯤꯁꯦ ꯀꯅꯥꯒꯨꯝꯕ ꯏꯃꯨꯡ ꯑꯃꯗ ꯑꯣꯏꯔꯕꯗꯤ ꯅꯌꯨꯝꯅ ꯀꯩꯗꯣ ꯃꯩ ꯊꯥꯔꯒ ꯈꯣꯡꯒꯣꯏꯅꯕꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯗꯕꯨ ꯏꯆꯥꯒꯤ ꯈꯜꯂꯒ ꯂꯦꯝꯅ ꯊꯥꯕꯤꯔꯕꯅꯤ ꯃꯅꯤ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯏꯆꯟ ꯅꯕꯨꯡꯅ ꯍꯟꯅ ꯂꯥꯜꯂꯦ ꯍꯥꯏꯖꯔꯤ ꯏꯆꯥ ꯐꯠꯇꯕ ꯄꯣꯛꯂꯨꯕꯅ ꯃꯤꯃꯥꯡꯗꯤ ꯏꯀꯥꯏꯕ ꯅꯪꯕꯅꯤ ꯇꯣꯃꯥꯜꯅ ꯌꯥꯔꯦ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯒꯅꯨ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯑꯣꯏꯔꯕꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯕꯗꯤ ꯍꯣꯡꯗꯕ ꯌꯥꯔꯣꯏ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯀꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯁꯨꯝꯅ ꯋꯥꯗꯨ ꯌꯥꯁꯤꯟꯅꯔꯤ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯆꯥꯒꯤ ꯑꯃꯗꯤ ꯏꯖꯠꯀꯤ ꯈꯜꯂꯒ ꯋꯥꯐꯝ ꯑꯗꯨ ꯌꯥꯁꯤꯟꯅꯈꯤꯕꯅꯤ ꯍꯥꯏꯕꯤꯇꯣꯟ ꯃꯊꯥ ꯁꯥꯕꯅ ꯃꯀꯣꯛꯇꯨ ꯉꯥꯎꯔꯛꯂꯕꯅꯤ ꯃꯆꯥꯅ ꯍꯣꯔꯦꯟ ꯕꯣꯔ ꯑꯣꯟꯅꯩ ꯈꯪꯂꯕꯗꯤ ꯂꯨꯍꯣꯡꯉꯨ ꯍꯥꯏꯕ ꯌꯥꯔꯛꯂꯣꯏ ꯍꯥꯏꯕꯁꯤꯁꯨ ꯃꯥ ꯈꯪꯏ ꯃꯀꯣꯛꯇꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯍꯥꯛ ꯃꯨꯟꯅ ꯈꯜꯂꯤ ꯁꯣꯝꯗꯅ ꯃꯅꯤ ꯃꯌꯨꯝꯗ ꯍꯣꯕꯦ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯥꯎ ꯄꯨꯝꯕ ꯇꯝꯂꯔꯤ ꯏꯅꯥꯎꯕꯒ ꯑꯣꯏꯅ ꯂꯨꯍꯣꯡꯕꯗ ꯌꯥꯅꯔꯛꯄꯗꯨꯗ ꯏꯕꯦꯍꯥꯏ ꯅꯦꯅꯥ ꯈꯔ ꯇꯥꯖꯩ ꯍꯣꯏꯅꯦ ꯁꯤ ꯑꯣꯏꯔꯗꯤ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯏꯗꯅ ꯍꯥꯏꯗꯤ ꯃꯣꯏ ꯃꯄꯥꯅ ꯆꯠꯈꯤꯕꯗꯨ ꯍꯤꯡꯅꯗꯤ ꯍꯜꯂꯛꯂꯔꯣꯏꯗꯅ ꯀꯨꯅꯨꯡ ꯊꯧꯔꯥꯡ ꯇꯧꯒꯦ ꯇꯧꯔꯝꯂꯤꯕꯅꯤ ꯃꯅꯤ ꯃꯃꯤꯠ ꯄꯩꯔꯞ ꯌꯦꯡꯉꯤ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯗꯅ ꯂꯩꯔ ꯃꯤ ꯀꯨꯟꯗꯣ ꯂꯦꯡꯕ ꯂꯣꯏꯍꯧꯔꯕꯅꯤ ꯅꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯗꯨ ꯅꯐꯥ ꯐꯥꯔꯒ ꯐꯤ ꯁꯦꯠꯅꯅꯕ ꯑꯝꯇ ꯇꯧꯁꯤ ꯃꯤꯁꯨ ꯂꯥꯛꯅꯕ ꯍꯧꯔꯦ ꯂꯪꯗ꯭ꯔꯦꯟ ꯊꯤꯟꯕ ꯀꯩꯁꯨ ꯂꯥꯛꯇꯨꯅ ꯂꯩꯔꯦ ꯑꯝꯇ ꯄ꯭ꯔꯞ ꯅꯆꯥꯅꯨꯄꯥꯗꯨ ꯐꯥꯔꯒ ꯐꯤ ꯁꯦꯠꯁꯤ ꯅꯆꯥꯊꯤ ꯏꯅꯥꯎꯕ ꯀꯥꯏ ꯂꯩ ꯇꯟꯖꯥꯗꯨꯅ ꯏꯅꯥꯎꯕꯁꯨ ꯃꯥꯒꯤ ꯍꯦꯛ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯅꯩ ꯃꯅꯤ ꯋꯥꯅꯨꯡ ꯀꯔꯤꯁꯨ ꯍꯥꯏꯗ ꯏꯅꯥꯎꯕꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯅꯕ ꯇꯧꯏ ꯏꯅꯥꯎꯕ ꯏꯉꯛ ꯉꯛꯅ ꯀꯩꯅꯣ ꯇꯧꯏꯁꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯏꯕꯦ ꯍꯥꯏꯅ ꯏꯃꯥꯒꯤ ꯏꯅꯥꯎꯕ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ ꯒ꯭ꯌꯥꯟ ꯁꯣꯏ ꯇꯥꯔꯛꯀꯅꯤ ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯕꯥꯕꯥ ꯁꯤꯗꯤ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯂꯨꯍꯣꯡꯕꯗ ꯁꯦꯠꯀꯗꯧꯕ ꯅꯠꯇ꯭ꯔꯣ ꯀꯩꯅꯣ ꯑꯩꯉꯣꯟ ꯁꯦꯠꯂꯤꯁꯤꯕꯣ ꯀꯩꯅꯣ ꯃꯤꯅꯣꯅꯦ ꯑꯩꯉꯣꯟ ꯇꯧꯏꯁꯦ ꯏꯄꯥꯒꯤ ꯇꯣꯝꯕ ꯀꯩꯅꯣ ꯅꯣꯏꯅ ꯇꯩ ꯅꯥꯎꯅ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅ ꯏꯃꯥꯒꯤ ꯏꯅꯥꯎꯕ ꯏꯄꯥꯒꯤ ꯇꯣꯝꯕ ꯀꯥꯏꯅ ꯇꯦꯊꯥꯗꯅ ꯅꯧꯊꯗꯅ ꯀꯧꯔꯤꯁꯦ ꯅꯠꯇꯦ ꯅꯣꯏꯁꯦ ꯑꯩꯒꯤ ꯐꯩꯖꯣꯝ ꯄꯨꯝꯌꯥꯠꯀ ꯐꯖꯅ ꯁꯦꯠꯍꯜꯂꯒ ꯑꯩꯁꯦ ꯇꯨꯔꯦꯜꯗ ꯊꯥꯗꯈꯤꯗꯣꯏꯔꯕ ꯌꯥꯝ ꯃꯥꯜꯂꯦꯕꯣ ꯅꯣꯏꯁꯦ ꯑꯩ ꯍꯥꯠꯇꯣꯛꯑꯝꯗꯥꯏꯒꯤ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯦꯕ ꯏꯄꯥꯒꯤ ꯇꯣꯝꯕ ꯎꯄꯥꯏ ꯂꯩꯇꯦ ꯅꯃꯥ ꯅꯨꯄꯥꯒꯤ ꯃꯥꯏ ꯅꯪꯅ ꯉꯥꯛꯄ ꯇꯥꯔꯦ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇꯦ ꯏꯅꯥꯎꯕ ꯉꯥꯏꯍꯥꯛꯇꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗꯦ ꯀꯣꯟꯅ ꯊꯪꯗꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯃꯤꯠ ꯃꯅꯥ ꯂꯥꯎꯊꯣꯛꯇꯨꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯏ ꯉꯝꯃꯣꯏ ꯑꯩ ꯉꯝꯃꯣꯏ ꯑꯩ ꯅꯣꯏꯁꯤ ꯉꯝꯃꯣꯏꯕ ꯑꯩꯈꯣꯏ ꯇꯥꯆꯧꯒ ꯍꯥꯏꯅꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯒ ꯑꯣꯏꯅ ꯂꯨꯍꯣꯡꯉꯨ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯁꯨꯡꯉꯝ ꯉꯝꯃꯣꯏꯀꯣ ꯑꯩꯒꯤꯁꯨ ꯈꯪꯅꯕ ꯂꯩ ꯑꯩꯒꯤꯁꯨ ꯏꯆꯦ ꯃꯥꯟꯕꯤ ꯑꯃ ꯂꯩꯌꯦꯕ ꯑꯩ ꯉꯝꯃꯣꯏꯀꯣ ꯀꯔꯤꯒꯤ ꯉꯝꯗꯕ ꯉꯝꯒꯗꯧꯅꯤ ꯉꯝꯗꯕ ꯁꯨꯛꯌꯥ ꯌꯥꯏ ꯅꯆꯦ ꯃꯥꯟꯕꯤꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯤꯅꯅꯦ ꯐꯗꯧꯔꯤꯕꯅꯤ ꯂꯣꯏꯔꯦ ꯑꯗꯨꯝ ꯅꯝꯐꯨꯗ ꯈꯠꯅ ꯆꯩꯅ ꯂꯥꯎꯅ ꯌꯥꯅꯤꯡꯗ ꯐꯤ ꯁꯦꯠꯄ ꯂꯣꯏꯗꯨꯅ ꯖꯇ꯭ꯔꯥ ꯇꯧꯔꯕ ꯃꯇꯨꯡ ꯊꯝꯕꯥꯜꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯁꯣꯝꯗꯁꯨ ꯆꯨꯞꯅꯕ ꯇꯥꯔꯦ ꯈꯟ ꯍꯥꯏꯕꯤꯇꯣꯟ ꯃꯆꯥꯗ ꯋꯥ ꯃꯦꯜꯂꯤ ꯏꯃꯥꯒꯤ ꯕꯦꯝꯃ ꯍꯣꯔꯦꯟꯌꯥ ꯃꯝꯗꯣꯛ ꯃꯌꯥꯏꯗ ꯅꯨꯄꯥꯗꯨꯗ ꯌꯦꯡꯕ ꯁꯨꯛꯌꯥ ꯌꯥꯗꯦꯀꯣ ꯅꯨꯄꯥ ꯍꯥꯏꯗꯤ ꯏꯃꯥ ꯑꯩꯒꯤ ꯅꯨꯄꯥꯗꯨꯔꯣ ꯍꯣꯏ ꯅꯪꯒꯤ ꯅꯨꯄꯥꯗꯨꯗ ꯌꯦꯡꯕ ꯌꯥꯗꯦ ꯐꯠꯇꯦꯕ ꯂꯨꯍꯣꯡꯕ ꯂꯣꯏꯔꯒ ꯃꯣꯏꯒꯤ ꯃꯌꯨꯝ ꯆꯠꯇ꯭ꯔꯤ ꯐꯥꯎ ꯅꯨꯄꯥꯗꯨꯗ ꯌꯦꯡꯕ ꯁꯨꯛꯌꯥ ꯌꯥꯗꯦ ꯇꯧꯍꯩꯗꯦ ꯃꯄꯨꯔꯣꯏꯕꯗꯣ ꯄꯨꯟꯁꯤ ꯊꯦꯜꯂꯤ ꯍꯥꯏꯌꯦꯕ ꯏꯁ ꯊꯣꯏꯕꯤꯅꯗꯤ ꯑꯩꯉꯣꯟꯗ ꯍꯣꯔꯦꯟ ꯀꯨꯟꯗꯣ ꯍꯨꯛꯄꯗ ꯃꯤꯠꯆꯤ ꯈꯠꯆꯤꯜꯂꯨꯅ ꯍꯥꯏꯔꯛꯏꯕ ꯍꯥꯏꯕꯤꯇꯣꯟ ꯄꯥꯈꯠꯅ ꯀꯗꯥꯏꯗꯒꯤ ꯃꯥꯡꯉꯤ ꯑꯗꯨꯝꯅ ꯇꯧꯕ ꯌꯥꯗꯦꯀꯣ ꯐꯠꯇꯦꯕ ꯍꯣꯏ ꯐꯠꯇꯦ ꯍꯥꯏꯔꯝꯅꯤꯅ ꯌꯦꯡꯂꯨꯔꯒꯦ ꯃꯤꯠꯆꯤꯁꯨ ꯈꯠꯂꯔꯣꯏꯒꯦ ꯍꯥꯏꯕꯤꯇꯣꯟ ꯅꯦꯅꯥ ꯇꯥꯕꯒꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯩ ꯑꯁꯨꯝ ꯇꯧꯅ ꯕꯣꯔ ꯑꯣꯏꯔꯤꯕꯗꯨꯗ ꯁꯨꯛꯌꯦꯡꯗ ꯀꯨꯟꯗꯣ ꯍꯨꯛꯇꯨꯅ ꯂꯨꯍꯣꯡꯕꯗꯨꯁꯨ ꯂꯣꯏꯈ꯭ꯔꯦ ꯊꯝꯕꯥꯜ ꯅꯨꯄꯥ ꯃꯌꯨꯝꯗ ꯃꯌꯥꯝꯅ ꯊꯤꯜꯂꯛꯇꯨꯅ ꯂꯩꯔꯔꯤ ꯃꯍꯥꯛ ꯏꯕꯦꯍꯥꯏꯒꯤ ꯃꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯐꯅꯦꯛ ꯐꯤ ꯑꯉꯥꯡꯕ ꯁꯦꯠꯇꯨꯅ ꯃꯍꯥꯛ ꯐꯃꯨꯡ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯃꯣꯟꯗ꯭ꯔꯪ ꯑꯃꯗ ꯐꯝꯂꯤ ꯇꯥꯟꯖꯥꯗꯨꯗ ꯀꯥꯒꯤ ꯊꯣꯡ ꯍꯥꯡꯗꯨꯅ ꯏꯅꯥꯎꯕ ꯆꯪꯂꯛꯏ ꯊꯝꯕꯥꯜ ꯅꯣꯛꯐꯦꯠ ꯏꯀꯥꯏ ꯃꯃꯥꯏ ꯅꯣꯟꯊ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯏꯅꯥꯎꯕꯗ ꯈꯨꯔꯨꯝꯃꯤ ꯏꯅꯥꯎꯕ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡ ꯆꯪꯂꯛꯄꯅꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡꯗꯨꯗ ꯐꯠ ꯆꯠꯊꯣꯛꯇꯨꯅ ꯍꯥꯏ ꯁꯣꯅꯣꯁꯨ ꯍꯦꯛ ꯆꯨꯔꯗꯨꯅ ꯀꯩꯅꯣ ꯇꯧꯔꯤꯗꯣ ꯊꯝꯕꯥꯜ ꯅꯣꯛꯃꯤ ꯆꯤꯟ ꯈꯨꯝꯒꯦ ꯍꯥꯏꯅ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯅꯤ ꯂꯝꯌꯥꯟꯕ ꯑꯣꯏꯔꯝꯗꯕꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯏ ꯍꯣꯏꯃꯥ ꯅꯨꯄꯥ ꯑꯣꯟꯅꯔꯦꯕ ꯑꯣꯟꯅꯗꯦ ꯉꯁꯤ ꯂꯨꯍꯣꯡꯉꯤꯗꯣ ꯑꯩꯒꯅꯤ ꯑꯣꯟꯅꯗꯦ ꯅꯠꯇꯦ ꯁꯤ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇꯦ ꯅꯪ ꯑꯩꯒꯤ ꯅꯨꯄꯥꯗꯨ ꯅꯠꯇꯦ ꯍꯣꯏ ꯏꯃꯥ ꯅꯨꯄꯥ ꯑꯣꯟꯅꯔꯦꯕ ꯑꯩꯒꯤ ꯇꯥꯗ ꯑꯔꯤꯕꯗꯨ ꯅꯠꯇꯦ ꯁꯤꯗꯤ ꯍꯣꯏ ꯏꯃꯥ ꯅꯨꯄꯥ ꯑꯣꯟꯅꯔꯦ ꯑꯩꯒꯤ
ꯄꯤꯕ ꯇꯥꯗꯗꯨ ꯅꯠꯇꯤꯌꯦ ꯀꯩꯅꯣ ꯅꯪꯁꯤꯕꯣ ꯀꯞꯀꯨꯅ ꯌꯦꯡꯗꯦ ꯉꯁꯥꯏ ꯅꯉꯣꯟꯗ ꯀꯨꯟꯗꯣ ꯍꯨꯛꯀꯩ ꯍꯨꯛꯈ꯭ꯔꯒ ꯍꯧꯖꯤꯛꯇꯗ ꯅꯨꯄꯥ ꯎꯅꯔꯦ ꯀꯥꯏꯅ ꯀꯞꯁꯤꯟꯅꯔꯗꯅ ꯑꯩꯅ ꯌꯦꯡꯅꯤꯡꯅꯤ ꯈꯜꯂꯤꯔꯣ ꯑꯗꯨꯗ ꯑꯩ ꯈꯪꯗꯦ ꯅꯪ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯌꯣ ꯑꯩꯒꯤ ꯅꯨꯄꯥ ꯄꯤꯌꯣ ꯍꯣ ꯇꯥꯗ ꯑꯔꯤꯕ ꯍꯣ ꯇꯥꯗ ꯍꯦꯛꯇ ꯅꯨꯃꯤꯗꯥꯡꯗꯨꯗ ꯀꯞ ꯂꯥꯎꯗꯨꯅ ꯇꯧꯏ ꯃꯥꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜꯗꯨꯗ ꯃꯅꯤ ꯑꯃꯗꯤ ꯏꯕꯦꯍꯥꯏ ꯁꯪꯂꯛꯇꯨꯅ ꯇꯝꯂꯔꯦ ꯋꯥꯔꯤ ꯄꯨꯝꯕꯂꯤꯗꯨꯅ ꯈꯪꯍꯜꯂꯔꯦ ꯊꯝꯕꯥꯜ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯞꯊꯣꯔꯛꯂꯦ ꯌꯥꯔꯣꯏ ꯑꯩꯗꯤ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒ ꯑꯩꯅ ꯁꯤꯡꯅꯕ ꯅꯨꯄꯥꯗꯣ ꯑꯣꯏꯅ ꯄꯤꯌꯣ ꯑꯩ ꯑꯁꯤ ꯄꯥꯝꯗꯦꯕ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯍꯟꯗ ꯂꯩꯔꯒ ꯅꯨꯡꯉꯥꯏꯅꯤ ꯈꯜꯂꯨꯔꯒ ꯅꯨꯄꯥ ꯑꯣꯟꯅꯅ ꯂꯨꯍꯣꯡꯂꯝꯃꯦ ꯍꯣꯏ ꯏꯃꯥ ꯅꯆꯥꯗꯤ ꯂꯣꯏꯔꯦ ꯑꯩ ꯂꯣꯏꯔꯦ ꯏꯅꯥꯎꯕ ꯇꯥꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯀꯥꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈꯤ ꯑꯍꯤꯡꯗꯨꯃ ꯀꯞꯄꯨ ꯂꯥꯎꯕꯨ ꯑꯗꯨꯝ ꯍꯧꯈꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗꯨꯗ ꯊꯝꯕꯥꯜ ꯃꯐꯤ ꯌꯣꯝꯗꯨꯅ ꯃꯌꯨꯝ ꯍꯟꯈꯤꯅꯕ ꯊꯣꯛꯂꯛꯏ ꯏꯕꯦꯍꯥꯏ ꯃꯃꯧꯅ ꯄꯣꯠꯌꯣꯝ ꯊꯥꯌꯣꯝ ꯇꯧꯔꯒ ꯊꯣꯛꯂꯛꯄꯗꯨꯗ ꯍꯪꯂꯛꯏ ꯃꯧꯋꯥ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯑꯌꯨꯛꯁꯤꯗ ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ ꯑꯩ ꯁꯤꯗ ꯂꯩꯕ ꯉꯝꯃꯣꯏ ꯅꯨꯄꯥ ꯑꯣꯟꯅꯕꯁꯤꯒ ꯑꯩ ꯂꯩꯃꯤꯟꯅꯕ ꯉꯝꯃꯣꯏ ꯅꯣꯏꯅ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯤꯕ ꯏꯁꯦꯡ ꯑꯗꯨꯝ ꯍꯥꯏꯔꯝꯕ ꯌꯥꯗ꯭ꯔꯣ ꯑꯁꯦꯡꯕ ꯍꯥꯏꯔꯒ ꯂꯨꯍꯣꯡꯕꯁꯤ ꯇꯣꯛꯂꯝꯂꯕꯗꯤ ꯑꯩ ꯄꯦꯟꯒꯗꯧꯅꯤ ꯏꯃꯥ ꯍꯣꯏ ꯂꯥꯜꯂꯦ ꯏꯃꯧꯗ ꯃꯤꯅꯝꯕꯒꯤ ꯑꯩꯈꯣꯏ ꯂꯥꯜꯂꯦ ꯃꯤꯌꯥꯝ ꯃꯥꯡꯗ ꯌꯨꯝ ꯑꯅꯤꯒꯤ ꯏꯖꯠ ꯀꯟꯅꯕ ꯂꯨꯍꯣꯡꯕꯁꯤ ꯀꯥꯏꯗꯅꯕ ꯇꯧꯈꯤꯕꯅꯤ ꯃꯁꯤꯒꯤꯗꯃꯛ ꯅꯪꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯏꯃꯧ ꯁꯅꯥ ꯅꯪ ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯏꯕꯦꯍꯥꯏ ꯊꯝꯕꯥꯜꯗ ꯈꯨꯔꯨꯝꯂꯛꯏ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯊꯝꯕꯥꯜ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯤ ꯏꯃꯥ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯇꯧꯍꯩꯗꯦ ꯍꯧꯒꯠꯄꯤꯌꯨ ꯅꯪ ꯆꯠꯈꯤꯅꯨ ꯏꯃꯧ ꯏꯕꯦꯝꯃ ꯅꯪ ꯆꯠꯈꯤꯅꯨ ꯏꯃꯥ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯁꯤ ꯂꯣꯏꯅꯔꯒ ꯈꯪꯉꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝ ꯐꯕꯅꯤ ꯃꯉꯣꯟꯗ ꯐꯠꯇꯕ ꯍꯥꯏꯗꯨ ꯂꯩꯇꯕꯅꯤ ꯑꯩꯕꯨ ꯀꯃꯥꯏꯅ ꯌꯦꯡꯉꯣꯏ ꯊꯝꯕꯥꯜ ꯅꯨꯄꯤꯒꯤꯗꯤ ꯑꯃꯨꯛꯄꯨ ꯈꯣꯡꯐꯝ ꯁꯣꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯃꯤꯅ ꯐꯖꯅ ꯍꯥꯏꯅꯔꯣꯏ ꯉꯔꯥꯡꯇ ꯂꯨꯍꯣꯡꯕꯗ ꯉꯥꯏꯔꯤꯕ ꯅꯪꯅ ꯅꯣꯡꯉꯥꯟꯕꯗ ꯌꯨꯝꯗ ꯍꯟꯕ ꯍꯥꯏꯗꯣ ꯅꯪꯒꯤ ꯏꯖꯠꯇ ꯁꯣꯛꯅꯤꯡꯉꯥꯏꯒꯤ ꯃꯁꯛꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯎ ꯍꯩꯅꯗ꯭ꯔꯕꯁꯨ ꯅꯪ ꯃꯇꯝ ꯈꯔꯗꯤ ꯏꯅꯥꯎꯕꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯌꯨꯝꯁꯤ ꯂꯩꯈꯣ ꯇꯞꯅ ꯃꯥꯕꯨ ꯅꯄꯨꯔꯣꯏꯕꯅꯤ ꯍꯥꯏꯅ ꯈꯟꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯛꯂꯣꯏ ꯅꯪꯁꯤ ꯃꯥꯒꯤ ꯅꯨꯄꯤꯅꯤꯅꯦ ꯐꯅ ꯅꯨꯡꯁꯤꯔꯝꯗ꯭ꯔꯕꯁꯨ ꯇꯠꯅ ꯊꯥꯅ ꯌꯥꯗ꯭ꯔꯕ ꯃꯔꯤꯅ ꯄꯨꯟꯈ꯭ꯔꯕꯅꯤ ꯃꯇꯝ ꯆꯪꯂꯕꯁꯨ ꯅꯪꯕꯨ ꯃꯥꯅ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯀꯅꯤ ꯏꯃꯥꯅ ꯍꯥꯏꯕ ꯊꯥꯖꯧ ꯏꯕꯦꯍꯥꯏ ꯃꯥꯅ ꯊꯦꯝꯕꯗꯒꯤ ꯊꯝꯕꯥꯜ ꯆꯠꯄꯃꯛꯇꯤ ꯆꯠꯇ꯭ꯔꯦ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯂꯒꯦ ꯈꯟ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯩꯔꯦ ꯂꯝꯌꯥꯟꯕ ꯑꯃꯗꯤ ꯑꯌꯤꯡꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯧꯖꯤꯛꯁꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯤ ꯃꯤꯒꯤ ꯌꯨꯝꯗ ꯁꯩꯗꯥꯡꯗꯨꯅ ꯃꯈꯣꯏ ꯂꯩꯔꯤ ꯁꯣꯝꯗ ꯂꯩꯔꯥꯡꯗꯨ ꯑꯣꯈꯣꯡꯅ ꯀꯞꯂꯤ ꯃꯍꯥꯛꯀꯤ ꯇꯧ ꯉꯝꯕ ꯑꯉꯥꯡꯗꯣ ꯃꯥ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩꯅ ꯂꯦꯝꯅ ꯊꯥꯒꯅꯤ ꯍꯥꯏꯕꯗꯨ ꯈꯜꯂꯨꯅꯨ ꯃꯀꯣꯛꯇꯨꯗ ꯅꯨꯡꯅ ꯁꯨꯗꯠꯂꯒ ꯇꯧꯅꯤꯕ ꯑꯩꯉꯣꯟꯗ ꯃꯥꯅ ꯊꯦꯝꯗꯅ ꯆꯦꯜꯂꯗꯧꯅꯤꯅ ꯁꯦꯜ ꯂꯧꯊꯣꯛꯈ꯭ꯔꯤꯁꯤ ꯀꯌꯥꯗꯤ ꯌꯥꯝꯃꯦ ꯑꯗꯨꯒ ꯃꯥꯅ ꯅꯔꯣꯟꯗ ꯂꯨꯍꯣꯡꯂꯝꯕ ꯑꯩ ꯆꯥꯛꯂꯤꯗꯀꯣ ꯆꯥꯛꯑꯦꯕ ꯑꯩ ꯍꯣꯏ ꯃꯥ ꯑꯩ ꯆꯥꯛꯑꯦ ꯂꯩꯔꯥꯡꯒꯤ ꯃꯃꯥ ꯑꯉꯧꯕꯤꯅ ꯍꯩ ꯌꯦꯡꯅꯤꯡꯗꯦ ꯏꯔꯤ ꯍꯦꯛꯂꯤꯈꯩ ꯅꯇꯤꯛ ꯅꯄꯥ ꯆꯥꯅꯕ ꯅꯨꯄꯥ ꯀꯣꯏꯒꯦꯗꯤ ꯂꯩꯇꯗꯅ ꯑꯉꯥꯡ ꯄꯦꯠ ꯂꯥꯎꯕ ꯅꯆꯥ ꯅꯨꯄꯥ ꯃꯥꯟꯐꯝ ꯀꯣꯏꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯦꯗꯅ ꯑꯩꯅꯗꯤ ꯅꯍꯥꯟꯅ ꯑꯣꯏꯔꯣꯏ ꯇꯧꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯆꯥ ꯂꯩꯔꯁꯨ ꯂꯩꯅ ꯑꯃꯨꯆꯥꯎꯗ ꯂꯩꯌꯨ ꯍꯥꯏꯕꯅꯤ ꯅꯪꯅ ꯌꯥꯗꯕ ꯅꯠꯇ꯭ꯔꯣ ꯃꯆꯥ ꯂꯩꯅ ꯄꯈ꯭ꯔꯥ ꯄꯥꯝꯗꯦ ꯑꯩꯒꯤꯗꯤ ꯏꯅꯥꯎꯕ ꯂꯩꯔꯤꯗꯅ ꯍꯧꯖꯤꯛꯇꯤ ꯐꯔꯝꯃꯅꯤ ꯅꯪꯒꯤ ꯏꯅꯥꯎꯕ ꯍꯥꯏꯕ ꯅꯥꯎꯔꯤ ꯃꯔꯨ ꯃꯥꯟꯕꯗꯨꯅ ꯅꯪꯕꯨ ꯀꯥꯎꯊꯦꯛꯄꯤꯔꯝꯂꯕ ꯅꯠꯇ꯭ꯔꯣ ꯏꯃꯥ ꯄꯦꯠꯄꯥ ꯄꯉꯥꯡꯗ ꯉꯥꯡꯉꯛꯀꯅꯨ ꯑꯩꯁꯦ ꯊꯃꯣꯏ ꯀꯥꯏꯔꯤꯕ ꯌꯦꯡꯅꯤꯡꯗꯦ ꯏꯊꯤꯈꯩ ꯀꯞꯂꯤꯅꯦ ꯇꯧꯔꯤꯗꯣ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯑꯗꯨꯏ ꯁꯔꯨꯛ ꯀꯥꯟꯗꯦ ꯑꯃꯨꯆꯥꯎꯗ ꯂꯩꯅꯕ ꯇꯧꯁꯤ ꯃꯤ ꯑꯩꯅꯦ ꯃꯉꯣꯟꯗ ꯋꯥ ꯍꯧꯗꯣꯛꯀꯦ ꯀꯞꯇꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤ ꯆꯥꯛꯇꯨꯝ ꯊꯣꯡꯅꯕ ꯇꯧꯔꯨꯁꯨ ꯑꯁꯨꯝꯅ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕꯗꯨꯅꯤ ꯍꯥꯟꯅ ꯎꯅꯕ ꯈꯨꯗꯤꯡ ꯊꯩꯗꯨꯅ ꯆꯠꯅꯔꯝꯕ ꯑꯅꯤꯗꯨ ꯍꯧꯖꯤꯛꯇꯤ ꯕꯠꯇꯠꯈꯩ ꯅꯨꯡꯁꯤꯅꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯊꯝꯕꯥꯜ ꯆꯥꯛ ꯊꯣꯡꯂꯤ ꯏꯅꯥꯎꯕꯅ ꯏꯟꯁꯥꯡꯒ ꯁꯦꯝꯕꯤꯔꯤ ꯊꯝꯕꯥꯜꯅ ꯍꯣꯏꯗꯥ ꯀꯣꯕꯤꯗꯣ ꯀꯥꯡꯁꯣꯏꯒꯤꯅꯤ ꯈꯔ ꯆꯥꯎꯅ ꯁꯣꯏꯕꯤꯌꯨꯀꯣ ꯁꯤ ꯌꯥꯔꯕ ꯌꯦꯡꯉꯨꯇꯣ ꯌꯥꯔꯦ ꯑꯩꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯅꯍꯥꯟꯋꯥꯏꯒ ꯌꯥꯝ ꯃꯥꯟꯅꯗ꯭ꯔꯤ ꯅꯪꯉꯣꯟꯗꯁꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯦ ꯊꯥꯏꯅꯗꯤ ꯅꯪꯅ ꯆꯥꯛꯈꯨꯝꯗ ꯂꯩꯈ꯭ꯔꯗꯤ ꯏꯁꯤꯡ ꯊꯛꯅꯤꯡꯂꯐꯥꯎ ꯆꯥꯛꯈꯨꯝ ꯆꯪꯕ ꯇꯟꯕꯒꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯊꯛꯏꯅꯦꯕ ꯑꯩꯁꯨꯅꯦ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯀꯥꯗ ꯂꯩꯈ꯭ꯔꯗꯤ ꯅꯨꯡꯊꯤꯜ ꯇꯨꯝꯅꯤꯡꯉꯁꯨ ꯇꯨꯝꯗꯕꯤ ꯅꯨꯡꯁꯥ ꯁꯥꯈ꯭ꯔꯕꯗꯨꯗ ꯍꯤꯡꯒꯣꯜ ꯏꯁꯤꯡ ꯆꯥꯏ ꯉꯝꯃꯤꯅꯤ ꯀꯩꯅꯣ ꯁꯨꯝ ꯈꯜꯂꯨꯔꯗꯤ ꯅꯣꯛꯅꯤꯡꯕꯖꯥꯠꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨ ꯌꯨꯝꯗ ꯂꯩꯔꯛꯇ꯭ꯔꯤꯁꯦ ꯀꯨꯏꯃꯜꯂꯦ ꯏꯃꯥꯗ ꯍꯥꯏꯔꯒ
ꯏꯇꯩꯃ ꯇꯥꯆꯧꯕꯨ ꯀꯧꯁꯤꯟꯗꯨꯅ ꯌꯨꯝꯁꯤꯗꯩꯗꯤ ꯄꯨꯟꯅ ꯂꯩꯅꯤꯡꯉꯤ ꯅꯪꯗꯤ ꯀꯔꯤ ꯈꯜꯂꯤ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨ ꯁꯥꯎꯔꯤꯕ꯭ꯔꯣ ꯀꯔꯤꯒꯤ ꯁꯥꯎꯔꯨꯅꯤ ꯍꯥꯏꯒꯦ ꯁꯥꯎꯗꯦꯗ ꯑꯩꯁꯨ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯒꯦꯅ ꯇꯧꯔꯝꯂꯤꯕꯅꯤ ꯀꯧꯁꯤꯜꯂꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅ ꯐꯩ ꯃꯤꯒꯤ ꯌꯨꯝꯗ ꯁꯨꯝ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯃꯤꯅꯁꯨ ꯂꯩꯍꯟꯅꯤꯡꯉꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯋꯥꯐꯝꯁꯤ ꯑꯩ ꯏꯃꯥꯗ ꯍꯧꯗꯣꯛꯂꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯃꯥꯅ ꯀꯣꯜ ꯀꯟꯅ ꯀꯟꯅ ꯋꯥ ꯉꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯀꯅꯥꯒꯤ ꯏꯆꯥ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥꯔꯣ ꯅꯃꯥ ꯅꯄꯥꯕꯨ ꯃꯩꯅꯨꯡꯗ ꯂꯪꯁꯤꯜꯂꯝꯕ ꯅꯪꯕꯨ ꯑꯩꯒꯤ ꯏꯆꯥ ꯂꯩꯇꯦ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯁꯨꯗꯦ ꯑꯩꯒꯤꯗꯤ ꯑꯃꯈꯛꯇ ꯅꯪ ꯀꯅꯥꯅꯣ ꯑꯩ ꯃꯁꯛ ꯈꯪꯗꯦ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣ ꯏꯅꯥꯎꯕ ꯑꯃꯗꯤ ꯊꯝꯕꯥꯜꯁꯨ ꯊꯣꯛꯂꯛꯇꯨꯅ ꯌꯦꯡꯂꯤ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯇꯩꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯂꯝꯌꯥꯟꯕꯅ ꯏꯃꯥ ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯅꯆꯥꯕꯨ ꯉꯥꯛꯄꯤꯕꯁꯨ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯑꯌꯦꯡꯕꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯃꯇꯨꯡꯗ ꯊꯝ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯅ ꯂꯦꯞꯂꯤ ꯊꯥꯁꯨ ꯂꯦꯞꯂꯕ ꯃꯥꯜꯂꯤ ꯐꯤꯕꯝ ꯈꯔ ꯍꯣꯡꯂꯤ ꯏꯕꯦꯍꯥꯏ ꯑꯌꯦꯡꯕꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯃꯆꯥꯅꯨꯄꯥꯗꯨ ꯑꯣꯟꯁꯤꯜꯂꯛꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯍꯧꯕꯅ ꯐꯕ ꯑꯣꯏꯅꯤ ꯀꯨꯏꯅ ꯂꯩꯔꯕꯗꯤ ꯇꯥꯍꯩꯗꯕ ꯈꯣꯟ ꯀꯌꯥ ꯉꯥꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯅꯣꯏ ꯈꯛ ꯐꯔꯦ ꯏꯃꯥꯅꯗꯨ ꯌꯧꯔꯕꯗꯤ ꯑꯩ ꯆꯠꯂꯒꯦ ꯑꯃꯨꯛ ꯍꯟꯅ ꯏꯃꯥꯒꯤ ꯃꯥꯡꯗꯁꯨ ꯂꯦꯞꯂꯔꯣꯏ ꯂꯝꯌꯥꯟꯕ ꯑꯌꯦꯡꯕꯤꯒꯤ ꯇꯨꯡꯗ ꯂꯦꯞꯂꯤꯕ ꯃꯆꯥꯅꯨꯄꯤ ꯑꯗꯨꯕꯨ ꯄꯣꯝꯈꯠꯂꯒ ꯍꯥꯏ ꯑꯌꯦꯡꯕꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯌꯦꯡꯕꯤ ꯆꯪꯁꯤꯟꯕꯗꯤ ꯉꯝꯖꯗꯦ ꯂꯥꯞꯅ ꯃꯅꯦꯝꯕꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏ ꯏꯃꯥ ꯅꯃꯧꯅ ꯃꯇꯤꯛ ꯆꯥꯔꯨꯗꯕꯅ ꯃꯄꯣꯛꯁꯤꯃꯒꯤꯗꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯏꯃꯥ ꯃꯊꯪ ꯃꯄꯣꯛꯇꯗꯤ ꯏꯃꯥꯒꯤ ꯁꯦꯕꯥ ꯃꯇꯣꯂꯣꯝꯅ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦꯀꯣ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯔꯝꯂꯒ ꯆꯠꯅꯕ ꯃꯥꯏ ꯂꯩꯕ ꯍꯧꯏ ꯊꯝꯕꯥꯜ ꯃꯪꯒꯣꯜꯗꯒꯤ ꯇꯍꯥ ꯇꯍꯥ ꯆꯦꯟꯊꯔꯛꯇꯨꯅ ꯃꯁꯤꯒꯤ ꯈꯨꯗꯥꯡ ꯑꯗꯨ ꯇꯥꯞ ꯐꯥꯏ ꯏꯆꯦ ꯆꯠꯈꯤꯅꯨ ꯏꯕꯦꯍꯥꯏ ꯁꯥꯎꯔꯞꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯣ ꯏꯃꯥ ꯀꯨꯏꯃꯟꯈ꯭ꯔꯦ ꯏꯃꯥ ꯅꯪꯅ ꯁꯥꯎꯔꯤꯕꯗꯣ ꯁꯥꯎꯕꯕꯨ ꯑꯗꯨ ꯀꯨꯏꯅ ꯁꯥꯎꯕ ꯍꯧꯅꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯐꯔꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯁꯤ ꯏꯆꯦꯁꯨ ꯊꯥ ꯂꯦꯞꯂꯤ ꯏꯇꯩꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯃꯥ ꯑꯁꯦ ꯏꯃꯥꯒꯤ ꯏꯁꯨꯅꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯁꯛꯁꯦ ꯏꯃꯥꯁꯨ ꯍꯥꯏꯐꯦꯠꯄꯨ ꯃꯥꯟꯒꯦ ꯇꯧꯏ ꯏꯕꯦꯍꯥꯏ ꯈꯨꯝꯗꯦ ꯇꯨꯃꯤꯟ ꯂꯩ ꯏꯅꯥꯎꯕꯅ ꯇꯥꯆꯧ ꯀꯨꯏꯃꯜꯂꯤ ꯌꯨꯝ ꯊꯥꯗꯣꯛ ꯍꯧꯖꯤꯛꯇꯤ ꯌꯨꯝꯗꯃꯨꯛ ꯂꯩꯔꯁꯤ ꯆꯠꯈ꯭ꯔꯅꯨ ꯏꯃꯥ ꯄꯥꯕꯅ ꯁꯥꯎꯕꯁꯦ ꯏꯆꯤꯜ ꯏꯅꯥꯎ ꯆꯪꯗꯨꯅ ꯊꯦꯝꯁꯤ ꯃꯣꯏꯅ ꯀꯨꯏꯅ ꯁꯥꯎꯕ ꯉꯝꯕ ꯍꯧꯅꯗꯦ ꯏꯃꯥ ꯇꯥꯆꯧꯕꯨ ꯀꯧꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯨꯝ ꯑꯁꯤ ꯂꯩꯁꯤ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯇꯥꯆꯧ ꯏꯇꯩꯃꯕꯨ ꯀꯧꯁꯤꯜꯂꯣꯏ ꯍꯥꯏꯔꯒꯅ ꯊꯝꯕꯥꯜ ꯏꯕꯥꯅꯤꯁꯨ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯃꯅꯤꯁꯨ ꯍꯥꯏꯅꯔꯤꯕꯁꯤꯡꯗꯨ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯂꯩꯗꯨꯅ ꯇꯥꯔꯤꯕꯅꯤ ꯃꯍꯥꯛꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏ ꯃꯃꯥ ꯅꯆꯥ ꯅꯃꯧꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪꯕꯨ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕ꯭ꯔꯅꯦ ꯏꯕꯦꯍꯥꯏ ꯃꯕꯨꯛꯅꯤꯡ ꯈꯥꯝꯖꯤꯟꯕ ꯉꯝꯗ ꯀꯞꯊꯣꯔꯛꯂꯤ ꯏꯆꯥ ꯀꯣꯛꯍꯜꯂꯥꯏꯍꯟ ꯀꯔꯤꯒꯤꯗꯤ ꯅꯨꯡꯁꯤꯔꯣꯏ ꯑꯩꯁꯨ ꯏꯆꯥꯕꯨ ꯅꯨꯡꯁꯤꯔꯤꯕꯅꯦ ꯑꯩꯁꯤꯕꯨ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯃꯃꯥ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯅꯣꯏꯅ ꯑꯗꯨꯗꯤ ꯀꯔꯤꯒꯤ ꯅꯆꯥ ꯅꯃꯧꯕꯨ ꯏꯟꯊꯣꯛꯂꯤ ꯅꯃꯧ ꯑꯁꯦ ꯁꯥꯒꯩ ꯑꯣꯡꯂꯨꯔꯦ ꯃꯆꯥ ꯂꯩꯔꯦ ꯍꯥꯏꯅ ꯅꯪꯅ ꯄꯥꯝꯗ꯭ꯔꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯋꯥꯗꯤ ꯃꯃꯥ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦ ꯃꯧ ꯑꯣꯏꯔꯨꯔꯕꯁꯨ ꯃꯔꯥꯏꯕꯛ ꯊꯤꯗꯨꯅ ꯃꯄꯨꯔꯣꯏꯕ ꯅꯧꯅ ꯁꯦꯠꯅ ꯀꯥꯏꯅꯈ꯭ꯔꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕ ꯏꯃꯧ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗ ꯑꯩꯒꯤꯗꯤ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯣꯏ ꯃꯄꯥ ꯑꯩ ꯀꯧ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯃꯃꯥ ꯅꯆꯥ ꯅꯃꯧ ꯑꯅꯤꯁꯦ ꯀꯧꯁꯤꯜꯂꯨ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯏꯃꯥꯒꯤ ꯑꯆꯧꯕ ꯏꯃꯧ ꯁꯅꯥ ꯅꯈꯣꯏꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯏꯟꯊꯣꯛꯀꯦ ꯍꯥꯏꯕꯗꯤ ꯅꯃꯥ ꯑꯩꯅ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯍꯥꯛꯀꯤ ꯑꯁꯥꯎꯕꯅ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕꯅꯤ ꯅꯣꯏ ꯏꯃꯥꯕꯨ ꯋꯥꯔꯧꯕ꯭ꯔꯣ ꯂꯝꯌꯥꯟꯕ ꯑꯃꯗꯤ ꯑꯌꯦꯡꯕꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯈꯨꯔꯨꯝꯃꯤ ꯂꯝꯌꯥꯟꯕ ꯊꯝꯕꯥꯜꯗꯁꯨ ꯂꯥꯜꯂꯨꯕ ꯀꯧꯕꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯩ ꯊꯝꯕꯥꯜ ꯑꯩ ꯅꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯏꯅꯥꯎꯕ ꯅꯪ ꯇꯥꯆꯧ ꯂꯥꯜꯂꯤ ꯇꯥꯆꯧ ꯑꯗꯨꯝꯅ ꯍꯥꯏꯌꯨ ꯇꯥꯆꯧ ꯀꯔꯤꯒꯤ ꯂꯥꯟꯗꯣꯏꯅꯣ ꯂꯥꯟꯗꯦ ꯄꯨꯝꯅꯃꯛ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕꯅꯤ ꯏꯇꯩ ꯑꯩ ꯀꯩꯁꯨ ꯈꯟꯗ꯭ꯔꯦ ꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯨꯡꯁꯤꯅꯅ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯃꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯁꯤ ꯏꯆꯦ ꯑꯩꯕꯨ ꯄꯣꯛꯃꯤꯟꯅꯕ ꯅꯅꯥꯎꯃꯛꯅꯤ ꯈꯟꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯤꯌꯨ ꯑꯍꯩ ꯍꯩꯇ ꯇꯥꯛꯄꯤ ꯇꯝꯕꯤꯌꯨ ꯑꯩꯁꯨ ꯏꯆꯦꯕꯨ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯃꯛꯅꯤ ꯈꯟꯖꯒꯦ ꯀꯔꯤꯒꯤꯗꯤ ꯊꯥꯛꯂꯣꯏ ꯊꯥꯛꯀꯅꯤ ꯏꯆꯦ ꯑꯩꯁꯨ ꯅꯪꯕꯨ ꯑꯩꯒꯤ ꯍꯦꯛ ꯏꯔꯦꯝꯈꯥꯒꯤ ꯏꯅꯥꯎꯃꯛꯅꯤ ꯍꯥꯏꯅ ꯉꯁꯤꯗꯒꯤ ꯈꯜꯂꯕꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯅꯅ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯁꯤ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯃꯨꯡ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ